ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯨꯟꯗ꯭ꯔꯪꯒꯤ ꯁꯛꯍꯦꯟꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯔꯕꯤꯟ ꯁꯣꯔꯣꯛꯈꯥꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯌꯥꯝꯗ ꯋꯥꯐꯝ ꯈꯔꯗꯪ ꯊꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯌꯥꯗꯕ ꯑꯅꯤ ꯄꯨꯟꯁꯤꯟꯗꯨꯅ ꯏꯖꯕꯅꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯄꯨꯝꯕ ꯑꯏꯕꯒꯤ ꯋꯥꯈꯜꯇꯅ ꯁꯥꯒꯠꯇꯨꯅ ꯏꯖꯕꯅꯤ꯫ ꯋꯥꯔꯤꯁꯤꯗ ꯌꯥꯎꯔꯤꯕ ꯋꯥꯔꯤꯒꯤ ꯄꯔꯤꯡ, ꯀꯦꯔꯦꯛꯇꯔ ꯄꯨꯝꯅꯃꯛ ꯐꯤꯛꯁꯟꯅꯤ꯫ ꯃꯁꯤꯗ ꯑꯣꯏꯊꯣꯛꯄ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯅꯩꯅꯕꯤꯒꯅꯨ꯫ ꯑꯣꯏꯊꯣꯛꯄ ꯌꯥꯗꯕ ꯀꯌꯥ ꯑꯗꯨꯅ ꯐꯦꯟꯇꯁꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯍꯧꯔꯛꯄꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯈꯔ ꯑꯁꯤ ꯑꯗꯣꯝꯒꯤ ꯋꯥꯈꯜꯅ ꯑꯦꯂꯤꯌꯟ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯁꯛꯇꯝ ꯑꯣꯏꯅ ꯁꯥꯒꯠꯄꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯍꯩꯗꯨꯅ ꯄꯨꯝꯅꯃꯛꯄꯨ ꯈꯪꯗꯨꯅ ꯏꯕꯁꯨ ꯅꯠꯆꯗꯦ꯫ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯑꯋꯥ ꯄꯣꯊꯥꯅꯕ ꯏꯖꯕꯅꯤ꯫ ꯁꯣꯏꯈꯤꯕ, ꯂꯥꯟꯈꯤꯕ, ꯆꯤꯊꯍꯧꯕ ꯀꯌꯥ ꯌꯥꯎꯔꯛꯂꯕꯁꯨ ꯃꯤꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯆꯤꯜ ꯃꯐꯣꯜ ꯃꯔꯛꯇ ꯅꯥꯏꯇꯣꯝ ꯄꯥꯏꯔꯛꯄ ꯆꯦꯛꯂꯥꯒꯨꯝ ꯂꯩꯆꯤꯜꯒꯤ ꯃꯄꯩ ꯃꯄꯩꯒ ꯂꯩꯔꯥꯡ ꯃꯣꯗꯣꯂꯩ ꯃꯍꯥꯛꯀꯗꯤ ꯍꯦꯟꯅ ꯆꯥꯟꯅꯈ꯭ꯔꯕꯣꯏ꯫ ꯍꯥꯏꯔꯤꯕꯔꯥ ꯑꯩꯕꯨ ꯅꯨꯡꯁꯤ, ꯇꯝꯂꯤꯕꯔꯥ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯍꯩ꯫ ꯍꯨꯝꯂꯛꯂꯤ ꯃꯥꯂꯪꯕ, ꯄꯨꯔꯛꯂꯤ ꯃꯄꯥꯎꯁꯨ ꯅꯥꯞꯄ ꯁꯤꯡꯖꯥ ꯌꯩꯔꯔꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯁꯛꯈꯪꯗꯕꯤ ꯂꯝꯂꯥꯟꯕꯤꯅꯤ, ꯁꯪꯁꯥꯔ ꯑꯃꯒꯤ ꯁꯛꯍꯦꯟꯕꯤꯅꯤ꯫ ꯊꯃꯣꯏ ꯅꯪꯒꯤꯅ ꯆꯥꯟꯅꯕꯤꯅꯤ, ꯃꯥꯅꯤ ꯑꯩꯍꯥꯛꯇꯤ ꯁꯪꯁꯥꯔ ꯋꯥꯡꯃꯒꯤ ꯁꯨꯟꯗ꯭ꯔꯪꯒꯤ ꯁꯛꯍꯦꯟꯕꯤ꯫ ꯁꯤꯡꯒꯥꯔꯩ ꯂꯩꯔꯥꯡꯗ ꯉꯥꯎꯖꯕꯤ, ꯇꯈꯦꯜꯂꯩ ꯅꯥꯆꯣꯝꯗ ꯈꯣꯏꯗꯥꯖꯕꯤ꯫ ꯅꯨꯡꯁꯤ ꯁꯩꯍꯧꯗꯤ ꯇꯈꯦꯜꯂꯩ ꯂꯩꯔꯥꯡ ꯃꯥꯅ ꯑꯣꯏꯈ꯭ꯔꯕꯣꯏ꯫ ꯄꯟꯊꯨꯡꯒꯤ ꯂꯃꯥꯏꯁꯨ ꯇꯈꯦꯜꯂꯩ ꯂꯩꯔꯥꯡ ꯃꯥꯅ ꯊꯟꯈ꯭ꯔꯕꯣꯏ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ, ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯀꯗꯥꯏꯗꯒꯤ ꯄꯥꯏꯁꯤꯜꯂꯛꯄꯅꯣ? ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯄꯣꯠꯁꯛꯅꯤ, ꯌꯥꯝꯅꯁꯨ ꯆꯥꯎꯏ, ꯌꯥꯝꯅꯁꯨ ꯄꯥꯛꯏ꯫ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯇꯝꯅ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯁꯤꯜꯂꯛꯄꯅꯤ꯫ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯗꯨ ꯃꯥꯂꯦꯝ ꯂꯩꯃꯥꯏ ꯇꯝꯅ ꯄꯥꯏꯊꯔꯛꯇꯨꯅ ꯑꯍꯥꯡꯕ ꯃꯐꯝ ꯑꯃꯗ ꯈꯥꯝꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯗꯂꯥꯟꯒꯨꯝꯅ ꯊꯥꯛ ꯊꯥꯛ ꯅꯥꯏꯕ ꯄꯣꯠꯁꯛ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯇꯞꯅ ꯇꯞꯅ ꯊꯥꯗꯔꯛꯏ꯫ ꯃꯗꯨꯕꯨ ꯎꯕꯗꯗ ꯑꯀꯤꯕ ꯄꯣꯛꯄ ꯁꯛꯇꯝꯅꯤ꯫ ꯃꯃꯤꯠ ꯏꯂꯥꯎ ꯂꯥꯎꯏ, ꯃꯀꯣꯛꯇꯨꯁꯨ ꯏꯇꯨꯝ ꯇꯨꯝꯃꯤ꯫ ꯁꯝꯂꯥꯡ ꯑꯃꯠꯇ ꯍꯧꯗꯦ, ꯑꯀꯤꯕꯒꯤ ꯁꯛꯐꯝ ꯑꯣꯏꯕ, ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯈꯪꯗꯕ, ꯃꯤꯁꯨ ꯃꯥꯟꯗꯕ, ꯂꯥꯏꯁꯨ ꯃꯥꯟꯗꯕ ꯁꯛꯇꯝ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯁꯛ ꯑꯗꯨꯗꯒꯤ ꯃꯔꯤ ꯃꯔꯤ ꯀꯨꯝꯊꯔꯛꯏ꯫ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯀꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯁꯛꯈꯪꯗꯕꯁꯤꯡ ꯑꯗꯨ ꯃꯨꯁꯨꯛ ꯃꯨꯅ ꯇꯔꯥꯎ ꯇꯔꯥꯎ ꯄꯥꯡꯂꯤꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯎꯔꯛꯏ꯫ ꯆꯒꯨꯡꯅꯅ ꯁꯥꯠꯂꯤꯕ ꯁꯤꯡꯒꯥꯔꯩ ꯂꯩꯔꯥꯡ ꯑꯉꯛꯄ ꯃꯥꯏꯊꯣꯡꯗ, ꯑꯉꯛꯄ ꯃꯤꯠꯌꯦꯡꯗ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯂꯩꯔꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯏ꯫ ꯂꯩꯔꯤꯕ ꯆꯤꯡꯁꯥꯡ ꯀꯌꯥꯗꯣ ꯑꯃꯨꯛꯀ ꯌꯦꯡꯏ꯫ ꯂꯩꯇꯦ, ꯃꯈꯣꯏꯒꯤ ꯁꯪꯁꯥꯔꯗꯗꯤ ꯑꯁꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯂꯩꯇꯦ꯫ ꯄꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯔꯤꯕ ꯈꯣꯔꯖꯩ ꯑꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯌꯦꯛ ꯑꯃꯗ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯊꯨꯅ ꯏꯁꯤꯟꯈꯤ꯫ ꯄꯥꯏꯔꯤꯕ ꯈꯣꯔꯖꯩ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯃꯇꯝꯒꯤ ꯈꯣꯔꯖꯩ ꯑꯁꯤꯒ ꯃꯥꯟꯅꯗꯦ꯫ ꯈꯣꯔꯖꯩ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯔꯪꯕ ꯃꯨꯛꯀꯌꯥ ꯍꯥꯞꯄꯤ꯫ ꯍꯤꯔꯥꯒꯨꯝꯅ ꯂꯪꯂꯕ ꯑꯔꯪꯕ ꯀꯌꯥ ꯑꯃ ꯅꯞꯄꯤ꯫ ꯈꯣꯔꯖꯩ ꯑꯗꯨꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯦꯞꯁꯤꯟꯗꯨꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁꯛ ꯃꯥꯟꯅꯕ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯗꯨꯗ ꯄꯤꯈꯤ꯫ ꯉꯥꯏꯍꯥꯛ ꯃꯐꯝ ꯈꯔꯗ ꯆꯠꯇꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯊꯕꯛ ꯄꯥꯡꯊꯣꯛꯅꯗꯨꯅ ꯂꯩ꯫ ꯁꯥꯠꯂꯤꯕ ꯁꯤꯡꯒꯥꯔꯩ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯅꯛꯁꯤꯟꯈꯤ꯫ ꯂꯩꯃꯥꯏꯗ ꯈꯔ ꯈꯖꯤꯛ ꯀꯦꯟꯗꯨꯅ ꯂꯩꯔꯤꯕ ꯂꯩꯔꯥꯡ ꯑꯗꯨ ꯇꯞꯅ ꯈꯨꯟꯀꯠꯇꯨꯅ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯑꯀꯤꯕ ꯐꯪꯂꯕ ꯈꯨꯠꯁꯥ ꯑꯗꯨꯅ ꯈꯔ ꯈꯖꯤꯛ ꯊꯦꯡꯂꯨꯏ꯫ ꯁꯤꯡꯒꯥꯔꯩ ꯂꯩꯔꯥꯡ ꯈꯔ ꯄꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯄꯗꯗꯤ ꯑꯉꯛꯄꯒꯤ ꯁꯛꯇꯝꯅꯤ꯫ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝꯅ ꯇꯅꯧ ꯇꯅꯧꯕꯤ ꯁꯛꯍꯦꯟꯕꯤ ꯅꯨꯖꯥ ꯑꯃ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯁꯝꯂꯥꯡ ꯃꯨꯁꯨꯛ ꯃꯨꯅ ꯁꯥꯡꯏ꯫ ꯃꯥꯏ, ꯅꯥꯇꯣꯟ, ꯆꯤꯟꯕꯥꯜ ꯄꯨꯝꯅꯃꯛ ꯃꯄꯥ ꯆꯨꯝꯅ ꯆꯞ ꯆꯥꯅ ꯄꯥꯜꯂꯤ꯫ ꯈꯨꯠꯍꯩꯕ ꯀꯅꯥ ꯑꯃꯅ ꯌꯦꯛꯄ ꯁꯛꯍꯦꯟꯕꯤ ꯂꯥꯏꯔꯦꯝꯕꯤꯒꯨꯝꯅ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯀꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯊꯣꯏꯕꯤꯒꯨꯝ, ꯅꯣꯡꯃꯗꯣꯜ ꯊꯛꯇ ꯑꯃꯠꯇ ꯊꯣꯛꯄ ꯊꯥꯖꯒꯨꯝ ꯌꯥꯝꯅ ꯅꯤꯡꯊꯤꯖꯩ꯫ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ, ꯑꯁꯣꯏꯕ ꯑꯃꯠꯇ ꯌꯥꯎꯗ ꯐꯖꯩ꯫ ꯂꯤꯠꯂꯤꯕ ꯃꯟꯇꯛ ꯇꯧꯕ ꯐꯨꯔꯤꯠ ꯑꯗꯨꯅ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯄꯅꯤ꯫ ꯃꯃꯥꯏꯗꯣ ꯍꯟꯗꯨꯅ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯄꯥꯈꯠꯅ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯎꯔꯛꯏ ꯃꯈꯣꯏꯅ ꯇꯣꯡꯂꯛꯈꯤꯕ ꯄꯣꯠꯁꯛ ꯑꯗꯨꯗ ꯃꯔꯤ ꯃꯔꯤ ꯀꯥꯈꯠꯅꯈꯤ꯫ ꯄꯥꯏꯔꯤꯕ ꯁꯤꯡꯒꯥꯔꯩꯁꯤꯡ ꯑꯗꯨ ꯃꯈꯥꯗ ꯊꯥꯊꯈꯤ꯫ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯁꯛꯐꯝꯗ ꯑꯣꯟꯊꯣꯔꯛꯇꯨꯅ
ꯄꯥꯏꯈꯠꯈ꯭ꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯇꯥꯟꯅꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯗꯦ꯫ ꯃꯀꯣꯛꯇ ꯁꯅꯥ ꯃꯆꯨꯗ ꯂꯪꯂꯕ ꯃꯉꯥꯜ ꯑꯃ ꯐꯨꯗꯣꯛꯇꯨꯅ ꯃꯥ ꯂꯩꯍꯧꯔꯤ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯅ ꯎꯗꯕꯒꯨꯝ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥ ꯊꯛꯇ ꯁꯨꯝ ꯁꯨꯝ ꯄꯥꯏꯈꯠꯈꯤꯕꯅ ꯃꯥꯂꯦꯝ ꯑꯁꯤ ꯂꯥꯟꯗꯨꯅ ꯄꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯁꯛꯈꯪꯗꯕ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯁꯤꯟꯈꯤ꯫ ꯁꯤꯠꯇꯨꯅ ꯇꯨꯕꯅ ꯃꯈꯣꯡ ꯑꯗꯨ ꯈꯔꯗꯤ ꯁꯣꯛꯂꯦ, ꯑꯗꯨꯕꯨ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯁꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯏꯒꯤ ꯃꯍꯨꯠꯇ ꯁꯅꯥꯒꯤ ꯃꯍꯤ ꯑꯣꯏꯅ ꯁꯤꯟꯊꯔꯛꯏ꯫ ꯇꯥꯔꯛꯏ ꯄꯤꯔꯥꯡꯒꯤ ꯃꯍꯨꯠ ꯁꯅꯥꯒꯤ ꯃꯍꯤ ꯑꯣꯏꯅ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥꯗ ꯌꯦꯡꯈꯠꯇꯨꯅ ꯀꯞꯄꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯩꯔꯝꯂꯒ ꯇꯔꯥꯎ ꯇꯔꯥꯎ ꯄꯥꯡꯂꯤꯕ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯇꯞꯅ ꯎꯏꯁꯤꯟꯗꯨꯅ ꯃꯈꯨꯠꯅ ꯑꯃꯅ ꯑꯁꯣꯛꯄ ꯈꯨꯔꯨ ꯑꯗꯨꯗ ꯅꯥꯟꯊꯕꯒ ꯑꯁꯣꯛꯄ ꯄꯨꯝꯅꯃꯛ ꯐꯈꯤ꯫ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯃꯈꯨꯠ ꯑꯗꯨꯅ ꯑꯃꯨꯛ ꯊꯝꯕꯒ ꯑꯣꯟꯊꯣꯔꯛꯂꯦ ꯁꯛꯍꯦꯟꯕꯤ ꯅꯨꯖꯥ ꯑꯗꯣ꯫ ꯀꯗꯣꯝꯗꯒꯤ ꯄꯥꯏꯊꯣꯔꯛꯄꯅꯣ ꯈꯪꯍꯧꯗꯅ ꯑꯃꯨꯕ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯜꯅ ꯅꯣꯡꯃꯗꯣꯜ ꯁꯤꯟꯕ ꯊꯨꯡꯈꯤ꯫ ꯑꯀꯟꯕ ꯅꯣꯡꯂꯩ ꯑꯃꯒ ꯂꯣꯏꯅꯅ ꯆꯨꯊꯔꯛꯂꯦ꯫ ꯌꯥꯎꯔꯛꯏ ꯅꯣꯡꯊꯥꯡꯁꯨ ꯑꯃꯨꯛ ꯈꯨꯗꯛꯇ ꯑꯣꯏꯔꯛꯂꯤꯕ ꯑꯀꯤꯕ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯏꯉꯛ ꯉꯛꯂꯦ꯫ ꯃꯥꯒꯤ ꯁꯪꯁꯥꯔ ꯑꯗꯨꯗꯒꯤ ꯑꯁꯨꯝꯅ ꯁꯨꯛꯇꯧ ꯇꯧꯗꯕꯅꯤ꯫ ꯅꯣꯡꯗꯨꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃꯒ ꯂꯣꯏꯅꯅ ꯍꯨꯝꯂꯛꯏ ꯑꯀꯟꯕ ꯅꯣꯡꯂꯩ꯫ ꯎꯔꯨ ꯎꯔꯨ ꯎꯪꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯄꯥꯈꯠꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯏ ꯑꯀꯤꯕ ꯐꯪꯂꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯁꯨ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯄꯒꯨꯝꯅ ꯇꯧꯔꯛꯏ꯫ ꯄꯥꯡꯒꯜ ꯐꯨꯗꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯕꯅꯤ, ꯑꯗꯨꯕꯨ ꯀꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯗ꯭ꯔꯦ꯫ ꯌꯥꯡꯅ ꯎꯔꯨ ꯎꯔꯨ ꯂꯩꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇꯃꯛ ꯅꯛꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯀꯤꯕ ꯐꯪꯂꯕ ꯅꯣꯡꯂꯩꯅ ꯎꯔꯨ ꯎꯔꯨ ꯎꯪꯗꯨꯅ ꯄꯨꯈꯤ꯫ ꯌꯥꯎꯈꯤ ꯋꯥꯈꯜ ꯃꯥꯡꯅ ꯅꯣꯡꯂꯩꯒꯤ ꯃꯔꯛꯇ ꯀꯗꯥꯏꯗ ꯊꯨꯡꯂꯨꯅꯤ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ꯫ ꯅꯣꯡꯂꯩ ꯃꯥꯅ ꯂꯦꯞꯈꯤꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯅꯨꯄꯤ ꯑꯁꯤꯅ ꯊꯨꯡꯉꯨꯒꯗꯧꯔꯤꯕ꯫ ꯅꯣꯡꯁꯨ ꯇꯞꯅ ꯉꯥꯜꯂꯛꯂꯦ꯫ ꯅꯣꯡꯒꯤ ꯅꯣꯡꯂꯤꯛ ꯂꯦꯞꯈ꯭ꯔꯦ꯫ ꯑꯀꯟꯕ ꯅꯣꯡꯂꯩꯒꯤ ꯁꯥꯍꯨꯝꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯂꯩꯔꯤꯕ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯊꯣꯡ ꯇꯞꯅ ꯍꯥꯡꯗꯨꯅ ꯊꯣꯛꯂꯛꯏ ꯅꯨꯄꯥ ꯑꯃ꯫ ꯉꯧꯔꯣꯛ ꯉꯧꯕ, ꯂꯥꯏꯕꯛꯇ ꯂꯤꯛꯅ ꯁꯥꯏ ꯃꯔꯨ ꯈꯔꯁꯨ ꯊꯥꯗꯩ꯫ ꯃꯔꯩ ꯃꯔꯩ ꯇꯥꯕ ꯄꯥꯝꯕꯣꯝ ꯑꯗꯨꯗ ꯂꯤꯠꯂꯤꯕ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠꯇꯨꯅ ꯇꯞ ꯅꯞꯁꯤꯟꯗꯨꯅ ꯂꯩ꯫ ꯁꯦꯠꯂꯤꯕ ꯈꯨꯗꯤꯡ ꯄꯛꯆꯕꯅꯤ꯫ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯂꯥꯎꯅ ꯀꯥꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯊꯣꯡꯒꯥꯜ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗ ꯅꯥꯇꯣꯟꯗ ꯀꯕꯣꯛꯂꯩꯒꯤ ꯅꯨꯡꯁꯤꯔꯕ ꯂꯩꯅꯝꯗꯨ ꯈꯪꯍꯨꯝ ꯍꯨꯝꯖꯤꯜꯂꯛꯄꯅꯤ꯫ ꯆꯠꯂꯝꯕ ꯅꯨꯄꯥꯗꯨꯒꯤ ꯈꯣꯡꯊꯥꯡꯗꯨ ꯐꯥꯈ꯭ꯔꯦ꯫ ꯆꯞ ꯂꯦꯞꯇꯨꯅ ꯍꯧꯔꯤꯕ ꯀꯕꯣꯛꯂꯩ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯂꯝꯂꯒ ꯊꯣꯛꯂꯛꯏ꯫ ꯇꯞꯂꯤ ꯇꯞꯂꯤ ꯂꯩꯔꯛ ꯃꯆꯥ ꯑꯗꯣꯝꯗ ꯆꯪꯂꯛꯏ꯫ ꯑꯍꯥꯟꯕ ꯊꯣꯡꯒꯥꯜ ꯑꯣꯏꯅ ꯂꯩꯔꯤꯕꯗꯨꯗ ꯈꯣꯡꯊꯥꯡ ꯈꯖꯤꯛ ꯀꯥꯟꯁꯤꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯀꯅꯥꯝꯇ ꯎꯗꯦ꯫ ꯑꯗꯨꯕꯨ ꯊꯣꯡꯖꯥꯎ ꯑꯗꯨꯗꯤ ꯍꯥꯡꯉꯝꯃꯤ꯫ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯂꯒ ꯀꯥ ꯑꯃꯗ ꯆꯪꯂꯛꯏ꯫ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯃꯪꯂꯥꯟꯗ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯂꯨꯋꯥꯡ ꯃꯈ꯭ꯋꯥꯡꯗꯨ ꯃꯦꯠꯇꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯇꯨꯝꯂꯤꯕ ꯐꯤꯗꯝꯕꯨ ꯃꯈꯣꯡ ꯑꯅꯤꯗꯨ ꯄꯥꯏꯗꯨꯅ ꯃꯈꯥꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯊꯩ꯫ ꯐꯤꯗꯝ ꯏꯈꯪ ꯈꯪꯅ ꯂꯥꯎꯔꯛꯏ꯫ "ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ? ꯉꯥꯎꯔꯕꯣ?" ꯂꯨꯋꯥꯡ ꯐꯃꯨꯡ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯍꯧꯖꯤꯛꯄꯨ ꯇꯨꯝꯕ ꯃꯇꯝꯂꯣ? ꯇꯨꯝꯕ ꯃꯇꯝ ꯅꯠꯇ꯭ꯔꯗꯤ ꯆꯥꯛ ꯆꯥꯕ ꯃꯇꯝꯂꯣ?" ꯂꯨꯋꯥꯡ ꯃꯃꯤꯠꯇꯨꯅ ꯄꯩꯔꯞꯅ ꯌꯦꯡꯂꯝꯂꯒ ꯍꯥꯏꯔꯛꯏ ꯇꯞꯅ꯫ "ꯆꯠꯁꯦ." "ꯀꯥꯏꯗ?" "ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯛꯑꯅꯨ꯫ ꯅꯨꯡꯇꯤꯒꯤ ꯆꯠꯂꯒ ꯂꯩꯔꯕ ꯃꯐꯝ ꯑꯗꯨꯗ ꯀꯌꯥꯝ ꯆꯠꯅꯤꯡꯒꯦ? ꯆꯠꯁꯤ ꯍꯥꯏꯔꯒꯅ ꯃꯐꯝ ꯑꯇꯣꯞꯄ ꯑꯃꯗ ꯆꯠꯁꯤ." ꯂꯨꯋꯥꯡ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯋꯥ ꯌꯥꯝ ꯉꯥꯡꯅꯩꯗ ꯐꯤꯗꯝ꯫ ꯐꯤꯗꯝ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯏ꯫ "ꯃꯪ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗ ꯌꯦꯠꯂꯗꯧꯅꯤ꯫ ꯌꯥꯝ ꯆꯌꯦꯠꯅꯩꯍꯦ, ꯆꯠꯁꯤ ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯃꯥꯡ ꯊꯪꯗꯨꯅ ꯊꯣꯛꯈꯤ꯫ ꯂꯨꯋꯥꯡꯁꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯂꯨꯋꯥꯡꯒ ꯐꯤꯗꯝꯒ ꯌꯦꯡꯅꯔꯨꯕꯗ ꯂꯨꯋꯥꯡꯅ ꯈꯖꯤꯛ ꯋꯥꯡꯕ ꯍꯦꯜꯂꯤ꯫ ꯋꯥꯡꯉꯁꯨ ꯃꯁꯥ ꯄꯥꯕ ꯅꯠꯇꯦ꯫ ꯃꯁꯥ ꯃꯎ ꯐꯩ, ꯋꯥꯡ ꯆꯥꯎꯏ, ꯀꯨꯆꯨ ꯉꯧꯏ, ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯕꯅꯤ꯫ ꯃꯁꯤꯗ ꯁꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯑꯃꯠꯇ ꯌꯥꯎꯗꯕꯅꯤ꯫ ꯂꯝꯕꯤ ꯂꯥꯛꯄꯗ ꯐꯤꯗꯝꯒꯤ ꯋꯥꯊꯤ ꯉꯥꯡꯕ ꯃꯌꯥꯝ ꯑꯗꯨꯗ ꯂꯨꯋꯥꯡ ꯅꯥꯀꯣꯡ ꯏ ꯇꯥꯒꯗꯧꯔꯦ꯫ ꯄꯤꯁꯨꯝꯗꯨ ꯁꯨꯛꯇꯨꯅ ꯅꯥꯀꯜ ꯑꯃꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯂꯩ ꯐꯤꯗꯝꯅ꯫ "ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯆꯠꯅꯤꯡꯉꯥꯏ ꯃꯇꯝ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ? ꯆꯠꯅꯤꯡꯉꯒꯅ ꯅꯊꯟꯇ ꯆꯠꯄ ꯌꯥꯕꯁꯦ, ꯃꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯉꯩꯁꯤꯗ." "ꯇꯨꯝꯅꯤꯡꯉꯒ ꯇꯨꯝꯃꯨꯆꯣ, ꯇꯨꯝꯕ ꯊꯨꯒꯥꯏꯔꯒ ꯍꯧꯖꯤꯛꯇ ꯇꯨꯝꯃꯨꯆꯣ ꯀꯥꯏꯅ." ꯂꯨꯋꯥꯡ ꯍꯟꯗꯛꯇꯤ ꯐꯤꯗꯝꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, "ꯅꯆꯤꯟꯗꯣ ꯑꯗꯨꯌꯥꯝꯅ ꯉꯥꯡꯉꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯇꯨꯃꯤꯟꯅ ꯆꯠꯄ ꯍꯩꯇꯕ꯭ꯔꯣ? ꯍꯧꯔꯤꯕ ꯎꯖꯥꯎꯁꯤꯒꯤ ꯃꯊꯛꯇ ꯌꯥꯟꯁꯤꯜꯂꯒ ꯊꯝꯃꯝꯖꯅꯤ." "ꯅꯪꯒꯤꯁꯦ ꯑꯩ ꯅꯦꯝꯃꯦꯅ ꯎꯁꯤꯠꯇꯕ ꯃꯥꯟꯁꯤꯜꯂꯛꯏ꯫ ꯅꯦꯝꯃꯁꯨ ꯆꯝꯄ꯭ꯔꯥꯅꯤ, ꯁꯣꯔꯤ, ꯄꯤꯛꯆꯔꯁꯨ ꯆꯝꯄ꯭ꯔꯥꯅꯤ ꯍꯥꯏꯕ." ꯂꯨꯋꯥꯡ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯗꯨꯅ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯁꯨꯝ ꯁꯨꯝ ꯂꯥꯛꯄꯅ ꯅꯤꯡꯊꯤꯔꯕ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯏ꯫ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯕ ꯃꯐꯝ ꯑꯃꯅꯤ꯫
ꯃꯊꯛꯇꯒꯤ ꯂꯩꯆꯤꯜ ꯃꯐꯣꯜꯒꯨꯝꯅ ꯆꯥꯏꯊꯔꯛꯄ ꯇꯔꯨ ꯇꯔꯨꯕ ꯏꯁꯤꯡꯅ ꯂꯩꯃꯥꯏ ꯇꯝꯅ ꯇꯥꯔꯛꯂꯤ꯫ ꯃꯐꯝ ꯑꯁꯤ ꯀꯔꯤꯒꯕꯨ ꯆꯥꯡꯗꯝꯅꯔꯁꯤꯒꯦ? ꯑꯁꯨꯛ ꯌꯥꯝꯅ ꯅꯤꯡꯊꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯃꯥꯂꯦꯝꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯒꯗ꯭ꯔꯥ? ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯇꯈꯦꯜꯂꯩ ꯄꯔꯦꯡ ꯄꯔꯦꯡ ꯍꯧꯏ꯫ ꯍꯧꯔꯤꯕ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯗ ꯆꯒꯨꯡꯅꯅ ꯇꯈꯦꯜꯂꯩ ꯀꯌꯥ ꯁꯥꯠꯂꯤ꯫ ꯍꯧꯔꯤ ꯂꯩꯔꯥꯡ ꯀꯨꯟꯗꯥꯂꯩ, ꯂꯩꯔꯥꯡ ꯃꯣꯗꯣꯂꯩ ꯑꯃꯗꯤ ꯃꯈꯜ ꯃꯈꯜꯒꯤ ꯂꯩꯔꯥꯡꯁꯤꯡ꯫ ꯎꯔꯤ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯦꯛꯂꯥ ꯁꯪꯒꯨ ꯁꯪꯒꯨ ꯄꯥꯏꯔꯤꯕꯗꯨ꯫ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯀꯣꯏꯅ ꯌꯦꯡꯏ꯫ ꯅꯨꯡꯇꯤꯒꯤ ꯂꯥꯛꯂꯕꯁꯨ ꯅꯨꯡꯇꯤꯒꯤ ꯌꯦꯡꯂꯕꯁꯨ ꯄꯦꯟꯕ ꯅꯥꯏꯗꯕꯒꯨꯝꯁꯨ ꯇꯧꯏ꯫ ꯑꯗꯨꯕꯨ ꯐꯤꯗꯝ ꯃꯃꯤꯠ ꯑꯗꯨꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯃꯌꯥꯗ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗꯒꯤ ꯃꯁꯥꯗꯨ ꯏꯈꯪ ꯈꯪꯅ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯝꯗꯨꯅ ꯀꯟꯅ ꯆꯦꯟꯈꯤ꯫ ꯂꯨꯋꯥꯡꯁꯨ ꯀꯩꯗꯧꯔꯕꯅꯣ ꯈꯟꯗꯨꯅ ꯌꯦꯡꯂꯨꯏ, ꯑꯗꯨꯕꯨ ꯃꯥꯁꯨ ꯎꯔꯛꯏ꯫ ꯏꯁꯤꯡꯗ ꯏꯆꯣꯠ ꯆꯣꯠꯂꯕ ꯁꯝꯂꯥꯡꯅ ꯃꯥꯏꯊꯣꯡ ꯄꯨꯝꯕ ꯈꯨꯝꯖꯤꯜꯂꯤ꯫ ꯏꯁꯤꯡ ꯃꯔꯛ ꯑꯗꯨꯗ ꯋꯥꯈꯜ ꯃꯥꯡꯅ ꯑꯁꯤꯕꯒꯨꯝ ꯇꯥꯔꯤꯕ ꯅꯨꯄꯤꯗꯨ ꯎꯕꯗ ꯂꯨꯋꯥꯡ ꯈꯔ ꯐꯤꯡꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤꯗꯨꯕꯨ ꯀꯪꯐꯥꯜꯗ ꯄꯨꯈꯠꯂꯛꯏ꯫ ꯏꯊꯦꯟ ꯊꯦꯜꯂꯤ, ꯏꯔꯥꯛꯅꯒꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛ ꯃꯁꯤꯗ ꯇꯥꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯠꯇ꯭ꯔꯒꯅ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯁꯤꯒꯤ ꯃꯊꯛ ꯑꯁꯤꯗꯒꯤ ꯇꯥꯔꯛꯂꯤꯕ꯭ꯔꯥ? ꯋꯥꯈꯜ ꯀꯌꯥ ꯊꯣꯛꯅ ꯈꯜꯂꯤ꯫ ꯌꯥꯔꯔꯣꯏ ꯈꯪꯂꯛꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯝꯈꯠꯇꯨꯅ ꯈꯣꯡꯂꯩꯊꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯀꯗꯣꯝꯗꯒꯤ ꯑꯉꯥꯎꯕ ꯃꯥꯂꯪꯅꯣ ꯇꯥꯟꯖꯥ ꯀꯥꯏꯅ ꯀꯟꯅ ꯍꯨꯝꯖꯤꯜꯂꯤ꯫ ꯇꯅꯧ ꯇꯅꯧꯕ ꯃꯥꯏꯊꯣꯡꯗ ꯍꯨꯝꯖꯤꯜꯂꯛꯂꯤꯕ ꯁꯝꯂꯥꯡ ꯅꯥꯃꯤꯕꯒꯤ ꯇꯥꯟꯊꯥꯗ ꯇꯤꯟꯈꯤꯕꯒꯨꯝꯅ ꯇꯞꯅ ꯇꯞꯅ ꯍꯥꯏꯗꯣꯔꯛꯂꯤ꯫ ꯁꯝꯂꯥꯡ ꯃꯔꯨ ꯑꯃ ꯑꯅꯤꯇꯃꯛ ꯃꯥꯏꯊꯣꯡꯗ ꯇꯥꯏ꯫ ꯑꯗꯨꯕꯨ ꯂꯨꯋꯥꯡ ꯌꯥꯡꯅ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯁꯨꯝ ꯁꯨꯝ ꯇꯞꯊꯔꯛꯇꯨꯅ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯅꯨꯄꯤꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤꯗ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯀꯥꯎꯗꯨꯅ ꯃꯨꯟꯅ ꯌꯦꯡꯏ꯫ ꯑꯗꯣꯉꯩꯒꯤ ꯃꯣꯏꯔꯥꯡꯒꯤ ꯊꯣꯏꯕꯤ ꯍꯥꯏꯕꯗꯨꯔꯥ? ꯅꯠꯇ꯭ꯔꯒ ꯁꯔꯒꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯑꯞꯁꯔꯥ ꯍꯥꯏꯕꯗꯨꯔꯥ? ꯀꯔꯝꯕ ꯁꯛꯇꯝꯅꯣ ꯑꯁꯨꯛ ꯅꯤꯡꯊꯤꯕꯗꯤ? ꯀꯔꯝꯕ ꯈꯨꯠꯍꯩꯕ ꯂꯥꯏꯌꯦꯛꯄ ꯃꯥꯅ ꯌꯦꯛꯄ ꯂꯥꯏꯔꯦꯝꯕꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯆꯪꯈꯣꯟꯕꯗꯤ? ꯑꯗꯨꯉꯩ ꯈꯨꯠꯁꯥ ꯇꯔꯥ ꯊꯦꯛꯅ ꯈꯣꯡꯒꯤ ꯇꯥꯟ ꯇꯞꯅ ꯊꯥꯗꯨꯅ ꯖꯒꯣꯏ ꯈꯨꯠꯊꯦꯛ ꯇꯝꯈꯤꯕ ꯃꯣꯏꯔꯥꯡꯒꯤ ꯊꯣꯏꯕꯤ ꯃꯥꯅꯕꯨ ꯍꯦꯜꯂꯝꯒꯗ꯭ꯔꯥ? ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯤ ꯑꯇꯣꯞꯄ ꯁꯛꯇꯝ ꯑꯃꯔꯥ? ꯌꯥꯝꯅ ꯅꯤꯡꯊꯤꯖꯩ, ꯌꯥꯝꯅ ꯐꯖꯩ, ꯌꯥꯝꯅ ꯆꯪꯈꯣꯜꯂꯤ꯫ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯇꯞꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯝꯗꯨꯅ ꯈꯣꯟ ꯀꯜꯂꯞꯅ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯏꯃꯥ! ꯏꯃꯥ! ꯂꯩꯃ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯀꯩꯗꯧꯔꯦ? ꯃꯥꯡꯒꯣꯜꯗ ꯅꯨꯄꯤ ꯑꯃ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯩꯃ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯏꯕꯨꯡꯉꯣ, ꯀꯃꯥꯏ ꯇꯧꯔꯤꯅꯣ? ꯏꯃꯥ, ꯏꯁꯤꯡ ꯆꯥꯏꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯋꯥꯈꯜ ꯃꯥꯡꯉꯒ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯆꯠꯂꯨ ꯆꯠꯂꯨ, ꯈꯨꯔꯥ ꯆꯥꯎꯔꯦꯟꯗꯣ ꯑꯝꯇ ꯀꯧꯔꯨꯆꯣ꯫ ꯍꯣꯏ ꯃꯥ꯫ ꯍꯥꯏꯔꯝꯂꯒ ꯆꯥꯎꯔꯦꯟꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯂꯤ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯀꯧꯔꯛꯏ꯫ ꯈꯨꯔꯥ! ꯈꯨꯔꯥ! ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ! ꯆꯥꯎꯔꯦꯟꯁꯨ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯂꯒ, ꯀꯩꯗꯧꯔꯦ ꯂꯨꯋꯥꯡ? ꯑꯗꯨꯛ ꯌꯥꯝꯅ ꯐꯤꯡꯂꯤꯕꯗꯤ? ꯀꯥꯈꯠꯂꯛꯎꯗꯅ꯫ ꯈꯨꯔꯥ, ꯑꯩꯈꯣꯏ ꯌꯨꯝ ꯐꯥꯎꯕꯗ ꯆꯠꯁꯤ꯫ ꯍꯣꯏ ꯍꯣꯏ꯫ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯎꯔꯦꯟꯁꯨ ꯊꯣꯔꯛꯇꯨꯅ, ꯂꯨꯋꯥꯡ, ꯆꯠꯂꯁꯤ꯫ ꯍꯣꯏ ꯈꯨꯔꯥ꯫ ꯑꯅꯤꯗꯣ ꯌꯥꯝ ꯊꯨꯅ ꯂꯥꯛꯏ꯫ ꯊꯣꯡꯒꯥꯜ ꯑꯗꯨ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯁꯅꯤꯜ ꯑꯃ ꯃꯁꯥꯗ ꯐꯪꯏ꯫ ꯆꯥꯎꯔꯦꯟ ꯑꯀꯣꯏꯕꯗꯨ ꯀꯣꯏꯅ ꯌꯦꯡꯂꯝꯂꯒ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯜꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯆꯪꯂꯛꯏ꯫ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯋꯥꯈꯜ ꯂꯥꯛꯅꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯞꯅ ꯃꯤꯁꯅꯥ ꯊꯝꯕꯥꯜ ꯑꯅꯤꯗꯨ ꯄꯥꯡꯂꯛꯏ꯫ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯐꯝꯃꯤ ꯅꯨꯄꯤꯗꯨ, ꯑꯗꯨꯒ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯇꯣꯛꯄ ꯅꯠꯇꯦ, ꯌꯥꯝꯅ ꯃꯨꯟꯅ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯒꯤ ꯃꯑꯣꯡꯗ ꯌꯦꯡꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯋꯥꯈꯜ ꯂꯥꯛꯂꯕꯅꯤꯅ ꯆꯥꯎꯔꯦꯟꯁꯨ ꯆꯠꯅꯅꯕ ꯍꯧꯒꯠꯂꯛꯂꯤ꯫ ꯆꯥꯎꯔꯦꯟꯅ, ꯂꯩꯃ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯈꯨꯔꯥꯒꯤ ꯑꯋꯥꯃꯜ ꯑꯣꯏꯅ ꯁꯦꯜ ꯈꯔ ꯄꯥꯏꯕꯤꯈꯣ꯫ ꯌꯥꯔꯦ ꯌꯥꯔꯦ ꯌꯥꯔꯦ, ꯑꯩ ꯁꯦꯜ ꯂꯧꯔꯔꯣꯏ꯫ ꯂꯩꯃ ꯃꯆꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯏꯕꯨꯡꯉꯣ, ꯈꯨꯔꯥꯁꯦ ꯑꯁꯥꯏꯐꯥꯎꯗ ꯊꯤꯟꯗꯣꯛꯄꯤꯔꯨꯆꯣ꯫ ꯍꯣꯏ ꯃꯥ꯫ ꯍꯥꯏꯔꯝꯂꯒ ꯂꯨꯋꯥꯡꯒ ꯆꯥꯎꯔꯦꯟꯒ ꯊꯣꯛꯈꯤ꯫ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯇꯣꯛꯂꯝꯂꯒ ꯃꯥꯁꯨ ꯆꯪꯉꯛꯇꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯂꯩꯃꯅ, ꯕꯦꯝꯃ, ꯅꯪꯕꯨ ꯅꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ? ꯅꯨꯄꯤꯗꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯂꯩꯃꯗ ꯌꯦꯡꯂꯛꯏ꯫ ꯀꯥꯎꯔꯒꯦ ꯅꯤꯡꯂꯨꯏ ꯍꯦꯛꯇ ꯉꯝꯗꯦ꯫ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯑꯀꯟꯕ ꯅꯣꯡꯂꯩ ꯑꯃꯗ ꯑꯀꯟꯕ ꯅꯣꯡꯖꯨ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯂꯨꯋꯥꯡ ꯐꯥꯎ ꯈꯪꯗꯨꯅ ꯍꯧꯒꯠꯂꯒ ꯂꯦꯞꯇꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯂꯩꯃꯅ, ꯕꯦꯝꯃ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯅꯁꯥꯒ ꯉꯝꯗ꯭ꯔꯕꯔꯣ? ꯉꯁꯥꯏꯗꯒꯤ ꯋꯥꯁꯨ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯅꯪꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯈꯨꯝꯂꯛꯇꯦ꯫ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯕꯒꯨꯝꯅ ꯄꯥꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯦ꯫ ꯂꯩꯃ ꯅꯨꯄꯤꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯄꯥꯏꯔꯤꯕ ꯑꯀꯪꯕ ꯐꯤ ꯑꯗꯨꯅ ꯆꯣꯠꯂꯤꯕ ꯅꯨꯄꯤꯗꯨꯒꯤ ꯁꯝꯂꯥꯡꯗꯨ ꯀꯪꯅ ꯇꯩꯊꯣꯛꯄꯤ꯫ ꯂꯣꯏꯔꯒ ꯃꯁꯝꯗꯨ ꯁꯝꯆꯦꯠꯅ ꯅꯤꯡꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯔꯦ꯫ ꯅꯨꯄꯤ ꯑꯁꯤꯅ ꯋꯥꯈꯜ ꯍꯦꯛ ꯇꯥꯔꯛꯄꯗꯒꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯕꯅꯤ꯫ ꯂꯨꯋꯥꯡ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ
ꯂꯩꯃꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏ, ꯏꯃꯥ, ꯑꯩꯗꯤ ꯏꯁꯤꯡ ꯆꯥꯏꯕꯤꯒꯤ ꯃꯄꯥꯜꯗ ꯐꯤꯒ ꯂꯣꯏꯅ ꯍꯨꯟꯗꯣꯛꯑꯝꯃ ꯃꯥꯜꯂꯦ, ꯑꯝꯇ ꯂꯧꯔꯨꯈꯤꯒꯦ. ꯆꯠꯂꯣ ꯆꯠꯂꯣ, ꯅꯪ ꯍꯜꯂꯛꯄꯒꯅꯦ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯁꯤ. ꯍꯣꯏ ꯃꯥ. ꯑꯁꯤ ꯍꯥꯏꯔꯒ ꯈꯔ ꯊꯨꯅ ꯐꯤꯗꯝꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ. ꯁꯨꯃꯥꯡꯗꯒꯤ ꯂꯦꯞꯇꯨꯅ ꯌꯦꯡꯕꯅꯤ ꯀꯅꯥꯝꯇ ꯂꯩꯕ ꯎꯗꯦ. ꯐꯤꯗꯝꯒꯤ ꯀꯥ ꯑꯗꯣꯝꯗ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ, ꯂꯩꯕ ꯎꯗꯦ. ꯆꯠꯂꯒꯦ ꯈꯟꯅ ꯃꯃꯥꯏꯗꯨ ꯍꯦꯛ ꯂꯩꯊꯣꯔꯛꯄꯒ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯕ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯅꯥꯁꯣꯟꯅꯅ ꯇꯥꯔꯛꯏ. ꯂꯨꯋꯥꯡ ꯃꯃꯥꯏꯗꯨ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯃꯈꯣꯜ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯏ. ꯑꯣꯏꯔꯝꯃꯤ ꯀꯥꯡꯈ ꯃꯈꯥ ꯑꯗꯨꯗꯒꯤ ꯇꯞꯅ ꯃꯈꯥꯗ ꯄꯥꯛꯊꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯐꯤꯗꯝꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯆꯤꯟ ꯃꯦꯟꯁꯤꯟꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯛꯏ. ꯑꯃꯗꯨꯅꯗꯤ ꯂꯨꯋꯥꯡ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯣꯛꯄꯅꯤ. ꯂꯨꯋꯥꯡ ꯄꯤꯁꯨꯝꯗꯨ ꯁꯨꯛꯂꯒ ꯌꯦꯡꯂꯝꯂꯒ ꯐꯤꯗꯝꯒꯤ ꯈꯔ ꯁꯥꯡꯇꯛ ꯇꯧꯕ ꯃꯁꯝꯗꯨ ꯇꯥ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯊꯣꯔꯛꯏ. ꯐꯤꯗꯝꯅ ꯂꯥꯎꯔꯛꯏ, ꯑꯌꯣ ꯌꯣ ꯌꯣ ꯌꯣ, ꯅꯥꯕꯅ ꯁꯤꯔꯦ. ꯍꯦ, ꯊꯥꯗꯣꯛꯅꯤꯍꯦ. ꯂꯨ ꯀꯣꯛꯄ ꯇꯥꯔꯦ. ꯅꯨꯄꯤꯅ ꯍꯥꯟꯅꯗꯒꯤ ꯄꯥꯝꯗꯕꯅꯦ, ꯂꯨ ꯀꯣꯛꯑꯗꯤꯅꯦ ꯑꯃꯨꯛ ꯍꯦꯟꯅ ꯄꯥꯝꯃꯔꯣꯏ. ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ, ꯃꯍꯥ. ꯑꯁꯤ ꯍꯥꯏꯕꯒ ꯂꯨꯋꯥꯡꯅ ꯐꯠ ꯊꯥꯗꯣꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯔꯛꯏ. ꯐꯤꯗꯝꯁꯨ ꯁꯨꯛꯂꯒ ꯍꯧꯒꯠꯂꯛꯏ. ꯂꯨꯋꯥꯡꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯂꯒ, ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯀꯩꯒꯤꯅꯣ ꯆꯦꯟꯈ꯭ꯔꯤꯗꯤ? ꯅꯪ ꯎꯔꯛꯇ꯭ꯔꯣ? ꯀꯩꯕꯣ? ꯑꯁꯦꯡꯕꯩ ꯎꯔꯛꯇ꯭ꯔꯣ? ꯀꯩꯅꯣ ꯍꯥꯏꯕꯅꯤ? ꯃꯤꯔ ꯇꯝꯅ ꯂꯥꯏꯔ ꯈꯪꯗꯕ ꯑꯃ ꯏꯁꯤꯡ ꯆꯥꯏꯕꯤꯒꯤ ꯃꯈꯣꯡꯗ ꯇꯥꯍꯧꯕꯗꯣ. ꯂꯨꯋꯥꯡ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ, ꯆꯠꯁꯦ, ꯐꯤꯒ ꯂꯣꯏ ꯍꯨꯟꯗꯣꯛꯑꯝꯃꯤ. ꯐꯤꯗꯝ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ. ꯀꯥꯎꯏꯅꯦ, ꯑꯩꯁꯨ ꯍꯨꯟꯗꯣꯛꯑꯝꯃꯤ. ꯀꯟꯅ ꯆꯤꯜꯂꯛꯄꯗ. ꯂꯥꯛꯑꯣ ꯆꯠꯁꯦ. ꯐꯤꯗꯣ ꯂꯩꯁꯥꯕꯤꯅ ꯈꯨꯜꯂꯒ ꯑꯩꯉꯣꯟꯗ ꯄꯣꯠꯁꯦꯝꯒ ꯇꯧꯁꯤꯜꯂꯛꯑꯗꯤ. ꯂꯨꯋꯥꯡ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤ. ꯐꯤꯗꯝꯁꯨ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ. ꯑꯅꯤꯗꯣ ꯑꯃꯨꯛ ꯍꯟꯅ ꯏꯁꯤꯡ ꯆꯥꯏꯕꯤꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯂꯦ. ꯈꯔ ꯂꯥꯞꯅ ꯎꯏ ꯃꯈꯣꯏꯅ ꯍꯨꯟꯗꯣꯛꯂꯝꯕ ꯐꯤ ꯑꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯣ. ꯐꯤꯗꯝꯗꯤ ꯀꯟꯅ ꯆꯦꯟꯗꯨꯅ ꯐꯤꯗꯨ ꯈꯨꯜꯂꯤ. ꯑꯗꯨꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯏ. ꯂꯩꯗꯤ ꯂꯩꯔꯝꯃꯤꯗꯅ, ꯑꯩꯗꯤ ꯅꯨꯄꯤꯅꯒ ꯈꯨꯟꯈ꯭ꯔꯤꯕ꯭ꯔꯥꯅ ꯈꯜꯂꯨꯔꯦ. ꯅꯪꯒꯤ ꯐꯤꯗꯨꯕꯨ ꯀꯅꯥꯅ ꯈꯨꯟꯕꯤꯗꯣꯏꯕ? ꯃꯦꯠ. ꯍꯥꯏꯔꯒ ꯐꯤꯗꯝ ꯃꯆꯤꯟꯗꯨ ꯐꯠ ꯃꯦꯜꯂꯤ. ꯂꯨꯋꯥꯡ ꯄꯤꯁꯨꯝꯗꯨ ꯊꯥꯡꯀꯠꯂꯒ ꯌꯦꯡꯂꯝꯂꯒ ꯀꯔꯦꯝꯅꯅ ꯅꯣꯛꯇꯨꯅ ꯏꯁꯤꯡꯗ ꯀꯨꯝꯊꯔꯛꯂꯦ. ꯃꯊꯛꯇꯒꯤ ꯇꯥꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯆꯣꯠꯍꯜꯂꯤ. ꯆꯣꯠꯂꯕ ꯃꯁꯝꯅ ꯉꯧꯔꯣꯛ ꯉꯧꯕ ꯂꯥꯏꯕꯛꯇ ꯇꯥꯔꯤꯕ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯅ ꯅꯥꯟꯈꯠꯂꯤ. ꯂꯣꯏꯔꯒ ꯇꯞꯅ ꯀꯥꯈꯠꯂꯛꯇꯨꯅ ꯑꯀꯪꯕ ꯐꯤ ꯑꯃꯅ ꯃꯁꯥ ꯄꯨꯝꯕ ꯇꯩꯊꯣꯛꯏ. ꯑꯗꯨꯒ ꯄꯨꯔꯛꯂꯤꯕ ꯐꯤꯗꯨ ꯍꯣꯡꯗꯣꯛꯈ꯭ꯔꯦ. ꯐꯤꯗꯝ ꯉꯥꯏꯕ ꯑꯣꯏꯅ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ. ꯎꯔꯛꯏ ꯇꯈꯦꯜꯂꯩ ꯀꯌꯥ ꯁꯥꯠꯂꯤꯕꯗꯨ. ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯍꯧꯔꯤꯕ ꯇꯈꯦꯜꯂꯩꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ. ꯆꯒꯨꯡꯅꯅ ꯁꯥꯠꯂꯤꯕ ꯇꯈꯦꯜꯂꯩ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯂꯤꯠꯈꯠꯇꯨꯅ ꯇꯣꯞ ꯇꯣꯞꯅ ꯃꯒꯨꯟ ꯂꯩꯅ ꯁꯥꯠꯂꯤꯕ ꯅꯤꯡꯊꯤꯕ ꯇꯈꯦꯜꯂꯩ ꯑꯗꯨ ꯎꯕꯗ ꯂꯨꯋꯥꯡ ꯃꯣꯃꯣꯟ ꯇꯧꯅ ꯇꯞꯅ ꯍꯦꯛꯏ. ꯅꯥꯀꯟꯗꯒꯤ ꯂꯥꯎꯔꯛꯏ, ꯀꯅꯥꯗ ꯄꯤꯒꯦ ꯍꯥꯏꯅꯣ ꯑꯗꯨꯅ? ꯃꯁꯥꯗꯣ ꯈꯖꯤꯛ ꯈꯪꯉꯤ. ꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯂꯛꯏ. ꯐꯤꯗꯝꯁꯨ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯐꯤꯗꯝꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯃ ꯍꯦꯛꯏ. ꯐꯤꯗꯝꯅ, ꯆꯠꯂꯁꯤ ꯂꯥꯛꯑꯣ. ꯅꯪꯗꯤ ꯀꯅꯥꯗ ꯄꯤꯒꯦ ꯍꯥꯏꯅꯣ? ꯂꯩ. ꯀꯅꯥ? ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ. ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯂꯨꯋꯥꯡ. ꯃꯈꯣꯡꯗꯨ ꯇꯞꯅ ꯊꯥꯡꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯛꯏ. ꯐꯤꯗꯝꯅ ꯃꯌꯨꯝ ꯌꯧꯔꯨꯕ ꯐꯥꯎꯕꯗ ꯂꯩꯍꯧꯗꯕꯗꯨꯗ ꯂꯨꯋꯥꯡ ꯐꯤꯗꯝꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯀꯥꯏꯗꯅꯣ? ꯅꯌꯨꯝ ꯀꯥꯎꯔꯕꯣ? ꯅꯣꯏꯗ ꯂꯥꯛꯀꯦ. ꯂꯥꯛꯀꯅꯨ. ꯀꯩꯗꯧꯕꯅꯣ? ꯅꯪ ꯂꯩꯍꯧꯔꯣ, ꯑꯩ ꯆꯠꯂꯦ. ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯃꯥꯡ ꯊꯪꯗꯨꯅ ꯆꯠꯈꯤ. ꯂꯨꯋꯥꯡꯁꯨ ꯑꯗꯨꯃꯛ ꯂꯥꯛꯂꯦ. ꯑꯆꯣꯠꯄ ꯐꯤ ꯑꯗꯨ ꯀꯪꯅ ꯁꯨꯝꯊꯣꯛꯂꯒ ꯄꯣꯂꯥꯡꯈꯣꯛ ꯑꯗꯨꯗ ꯐꯧꯗꯣꯛꯂꯝꯂꯦ. ꯑꯅꯤꯗꯨ ꯁꯨꯝ ꯆꯪꯃꯤꯟꯅꯔꯛꯄꯅꯤ. ꯃꯥꯡꯒꯣꯜꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯅꯤꯡꯊꯤꯅ ꯃꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨ ꯎꯕꯗ ꯐꯤꯗꯝ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩ. ꯀꯩ ꯈꯨꯐꯖꯅꯣ ꯁꯤꯗꯤ? ꯃꯥꯒꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯍꯥꯏꯕꯗꯨꯕꯨ ꯑꯁꯨꯝꯅ ꯐꯖꯔꯝꯒꯗ꯭ꯔꯣ? ꯐꯖꯕꯅꯤ ꯐꯖꯕꯅꯤ. ꯐꯤꯗꯝ ꯏꯈꯪ ꯈꯪꯅ ꯂꯨꯋꯥꯡꯗ ꯌꯦꯡꯂꯛꯏ. ꯂꯨꯋꯥꯡꯅ, ꯁꯛꯁꯤꯒ ꯑꯎ ꯑꯎꯕ ꯄꯥꯝꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅꯤ. ꯁꯤꯗꯤ ꯌꯥꯔꯔꯣꯏ. ꯃꯄꯨ ꯄꯥꯟꯈ꯭ꯔꯦ. ꯀꯅꯥ ꯃꯄꯨ? ꯂꯨꯋꯥꯡꯁꯨ ꯍꯥꯏꯀꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯈꯨꯝꯐꯝ ꯈꯪꯗꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯈꯦꯜꯂꯩꯗꯨ ꯅꯥꯟꯕꯤ ꯁꯥꯟꯅꯗꯨꯅ ꯂꯩ. ꯐꯤꯗꯝꯅ, ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯈꯪꯖꯔꯦ. ꯑꯁꯤ ꯍꯥꯏꯔꯒ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯡꯒꯣꯜꯒꯤ ꯗꯥꯔꯤꯗꯨꯗ ꯐꯝꯊꯔꯛꯇꯨꯅ ꯍꯪꯂꯛꯏ. ꯏꯆꯟ, ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯇꯟꯖꯥꯗꯨꯗ ꯂꯨꯋꯥꯡꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯤꯗꯝꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯐꯝꯊꯔꯛꯄꯒ, ꯂꯩꯁꯅꯥ ꯀꯧꯏ. ꯏꯊꯥ ꯊꯥꯖꯗꯅ ꯈꯨꯝꯂꯛꯄ ꯑꯗꯨꯗ ꯂꯨꯋꯥꯡ ꯅꯨꯄꯤꯗꯨꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ. ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯁꯅꯥꯁꯨ ꯂꯨꯋꯥꯡꯕꯨ ꯌꯦꯡꯂꯝꯃꯤ. ꯐꯤꯗꯝꯅ, ꯌꯥꯝ ꯐꯖꯩ. ꯁꯛꯀ ꯃꯤꯡꯒ ꯌꯥꯝꯅ ꯆꯥꯅꯩ. ꯑꯗꯣ ꯅꯪꯕꯨ ꯀꯥꯏꯗꯩꯅꯣ? ꯂꯩꯁꯅꯥ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯅꯅꯕ ꯃꯌꯥꯗꯨ ꯍꯦꯛ ꯀꯥꯊꯣꯔꯛꯄꯒ ꯏꯃꯨꯡꯗꯒꯤ ꯂꯩꯃ ꯊꯣꯔꯛꯇꯨꯅ, ꯕꯨꯡꯉꯣ, ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ? ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯁꯤ. ꯃꯇꯝꯁꯦ ꯊꯦꯡꯉꯦꯅꯦꯍꯦ. ꯍꯣꯏ ꯃꯥ. ꯂꯩꯃ ꯐꯤꯗꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯐꯤꯗꯝ, ꯅꯪꯁꯨ ꯆꯥꯈ꯭ꯔꯁꯤꯗꯅ.
ꯆꯥꯕꯩ ꯍꯥꯏꯔꯗꯤ ꯂꯣꯏ ꯌꯥꯏ ꯏꯃꯥ ꯅꯥꯄꯤꯐꯧ ꯆꯥꯔꯒꯦꯗꯅ ꯂꯩꯔꯕꯅꯤ ꯆꯥꯒꯦꯔꯣ ꯑꯝꯇ ꯌꯦꯡꯒꯦ ꯑꯩ ꯍꯧꯖꯤꯛ ꯅꯥꯄꯤ ꯆꯥꯕ ꯃꯇꯝ ꯅꯠꯇꯦ ꯑꯩꯒꯤ ꯃꯇꯝ ꯂꯩ ꯂꯩꯁꯅꯥ ꯇꯞꯅ ꯅꯣꯛꯂꯛꯏ ꯐꯤꯗꯝꯒꯤ ꯃꯃꯥꯡꯗ ꯑꯗꯨꯃꯥꯏꯅ ꯅꯣꯛꯂꯛꯄ ꯑꯗꯨꯗꯗꯤ ꯂꯨꯋꯥꯡ ꯃꯊꯟꯇ ꯇꯥꯅꯅꯕ ꯃꯑꯣꯡꯗ ꯁꯣꯜꯂꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯀꯌꯥꯝ ꯅꯣꯛꯅꯤꯡꯒꯦ ꯁꯤ ꯅꯨꯄꯤꯁꯤꯕꯣ ꯐꯤꯗꯝꯅ ꯀꯩꯀꯩ ꯃꯥꯟꯕ ꯆꯥꯛ ꯍꯥꯟꯅ ꯆꯥꯎꯔꯁꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯐꯤꯗꯝꯒ ꯂꯩꯃꯒꯗꯨ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯂꯨꯋꯥꯡꯁꯨ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯔꯛꯄꯗ ꯌꯥꯝꯅ ꯇꯞꯅ ꯑꯏꯪꯕ ꯈꯣꯟꯖꯦꯜ ꯅꯨꯡꯁꯤꯕ ꯈꯣꯟꯊꯣꯛꯇ ꯃꯥꯕꯨ ꯈꯝꯂꯛꯏ ꯗꯗꯥ ꯃꯤꯡꯒꯧ ꯑꯗꯨꯅ ꯂꯨꯋꯥꯡꯒꯤ ꯈꯣꯡꯊꯥꯡ ꯐꯥꯈ꯭ꯔꯦ ꯃꯥꯏꯊꯣꯡ ꯈꯖꯤꯛ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯁꯅꯥꯗ ꯌꯦꯡꯂꯛꯏ ꯂꯩꯁꯅꯥ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯂꯨꯋꯥꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯄꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯗꯗꯥꯅ ꯄꯥꯏꯔꯤꯕ ꯂꯩꯁꯦ ꯑꯩꯉꯣꯟꯗ ꯄꯤꯕ ꯌꯥꯒꯗ꯭ꯔꯥ ꯑꯩ ꯌꯥꯝ ꯄꯥꯝꯃꯤ ꯏꯀꯥꯎ ꯀꯥꯎꯏ ꯇꯈꯦꯜꯂꯩ ꯑꯃ ꯄꯥꯏꯔꯤ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯈꯨꯠꯇꯨ ꯇꯞꯅ ꯊꯥꯡꯒꯠꯂꯛꯂꯒ ꯌꯦꯡꯉꯤ ꯑꯗꯨꯒ ꯏꯪꯅ ꯇꯞꯅ ꯍꯥꯏ ꯅꯪꯕꯨ ꯁꯤ ꯄꯥꯝꯕ꯭ꯔꯅꯦ ꯂꯩꯁꯅꯥ ꯏꯪꯅ ꯅꯣꯛꯇꯨꯅ ꯄꯥꯝꯃꯤ ꯍꯥꯏꯕꯒꯨꯝꯅ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯣꯝꯃꯤ ꯂꯨꯋꯥꯡ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯇꯤꯡꯊꯣꯔꯛꯇꯨꯅ ꯇꯈꯦꯜꯂꯩ ꯑꯗꯨꯕꯨ ꯄꯤꯔꯛꯏ ꯇꯅꯧ ꯇꯅꯧꯕꯤ ꯈꯨꯠꯁꯥ ꯑꯗꯨꯅ ꯇꯈꯦꯜꯂꯩ ꯑꯗꯨꯕꯨ ꯇꯞꯅ ꯂꯧꯏ ꯑꯗꯨꯒ ꯑꯣꯏ ꯊꯪꯕꯒꯤ ꯅꯥꯞꯄꯗ ꯆꯤꯟꯁꯤꯜꯂꯤ ꯂꯩꯁꯅꯥ ꯂꯨꯋꯥꯡꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯩ ꯐꯖꯕ꯭ꯔꯥ ꯅꯨꯄꯥꯗꯨ ꯈꯨꯝꯐꯝ ꯈꯪꯗꯦ ꯉꯥꯏꯍꯥꯛ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯑꯃꯨꯛꯁꯨ ꯍꯪꯂꯛꯏ ꯑꯩ ꯐꯖꯕ꯭ꯔꯥ ꯐꯖꯩ ꯂꯩꯁꯅꯥ ꯈꯖꯤꯛ ꯅꯨꯛꯂꯛꯏ ꯏꯃꯨꯡꯗꯒꯤ ꯐꯤꯗꯝꯅ ꯂꯥꯎꯔꯛꯏ ꯍꯣ ꯂꯥꯛꯇ꯭ꯔꯤꯕꯣ ꯆꯥꯛ ꯂꯥꯝꯕꯅ ꯁꯤꯗꯣꯔꯦ ꯅꯣꯏ ꯉꯥꯏꯅꯕꯗ ꯁꯛ ꯐꯖꯕꯤꯁꯤꯡ ꯂꯥꯛꯅꯔꯣ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯈꯟꯕꯤꯌꯣ ꯑꯅꯤꯗꯨ ꯇꯨꯡꯗ ꯃꯥꯡꯗ ꯆꯪꯃꯤꯟꯅꯔꯛꯏ ꯐꯤꯗꯝꯗꯤ ꯆꯥꯛꯈꯣꯝ ꯆꯥꯎꯅ ꯆꯥꯎꯅ ꯍꯨꯛꯇꯨꯅ ꯆꯥꯕ ꯍꯧꯔꯝꯂꯤ ꯂꯩꯃꯗꯤ ꯑꯅꯤꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯕꯦꯝꯃ ꯂꯥꯛꯑꯣ ꯏꯃꯥꯒ ꯄꯨꯟꯅ ꯆꯥꯔꯁꯤ ꯂꯩꯁꯅꯥ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯂꯨꯋꯥꯡꯁꯨ ꯃꯥꯒꯤ ꯆꯥꯛꯂꯨꯛ ꯃꯄꯥꯟꯗ ꯐꯝꯊꯗꯨꯅ ꯃꯈꯨꯠꯇꯨ ꯍꯥꯝꯂꯒ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯏ ꯂꯩꯃ ꯂꯩꯁꯅꯥꯅ ꯆꯤꯜꯂꯤꯕ ꯇꯈꯦꯜꯂꯩꯗꯨ ꯎꯕꯗ ꯅꯣꯛꯇꯨꯅ ꯍꯪꯂꯛꯏ ꯀꯗꯥꯏꯗꯒꯤ ꯇꯈꯦꯜꯂꯩꯅꯣ ꯑꯗꯨꯕꯣ ꯏꯆꯥꯗ ꯆꯤꯟꯕꯗꯣ ꯑꯣꯟꯊꯣꯛꯅ ꯄꯛꯆꯈ꯭ꯔꯦ ꯏꯃꯥ ꯗꯗꯥꯅ ꯍꯦꯛꯂꯛꯄꯅꯤ ꯑꯩꯅ ꯂꯧꯕ ꯆꯥꯛ ꯆꯥꯔꯝꯕ ꯐꯤꯗꯝ ꯆꯥꯛꯇꯨ ꯈꯪꯍꯥ ꯍꯥꯈꯤꯗꯨꯅ ꯈꯪꯈꯨ ꯈꯨꯔꯛꯏ ꯂꯨꯋꯥꯡ ꯐꯤꯗꯝꯒꯤ ꯃꯅꯒꯟ ꯑꯗꯨꯗ ꯊꯥꯗꯨꯅ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯍꯦ ꯑꯩꯅ ꯍꯥꯒꯦꯅ ꯍꯥꯏꯔꯨꯁꯤꯕꯣ ꯗꯗꯥꯒ ꯌꯧꯈ꯭ꯔꯦ ꯏꯃꯥ ꯅꯆꯥꯅꯨꯄꯥꯁꯦ ꯈꯔ ꯁꯦꯟꯅꯧꯀꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯆꯥꯛ ꯍꯥꯔꯤꯁꯦ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯆꯥꯛꯇꯨ ꯆꯥꯔꯒꯅꯦ ꯅꯌꯨꯝꯗ ꯆꯠꯈ꯭ꯔꯣ ꯌꯨꯝꯗ ꯆꯠꯇ꯭ꯔꯗꯤ ꯁꯤꯗ ꯂꯩꯌꯨ ꯍꯥꯏꯔꯣ ꯑꯅꯤꯗꯨꯒꯤ ꯑꯋꯥꯏ ꯑꯈꯨꯝ ꯑꯗꯨꯗ ꯂꯩꯃ ꯇꯥꯅꯤꯡꯖꯗꯨꯅ ꯍꯩ ꯌꯥꯔꯦ ꯆꯥꯛꯇꯨ ꯆꯥꯅꯔꯣ ꯇꯨꯃꯤꯟ ꯆꯥꯛꯇꯣ ꯑꯃꯨꯛ ꯆꯥꯅꯩ ꯐꯤꯗꯝꯁꯨ ꯆꯥꯈꯩ ꯆꯥꯊꯣꯛꯂꯒ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯇꯣꯛꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯐꯤꯗꯝꯒꯤ ꯃꯇꯧꯗꯨꯗ ꯂꯨꯋꯥꯡꯗꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯂꯕꯅꯤ ꯃꯥꯁꯨ ꯆꯥꯛꯇꯨ ꯈꯔ ꯆꯥꯁꯤꯜꯂꯒ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯇꯣꯛꯂꯒ ꯊꯣꯛꯂꯛꯄꯗ ꯐꯤꯗꯝꯅ ꯃꯥꯡꯒꯣꯜꯒꯤ ꯗꯥꯔꯤꯗꯨꯗ ꯐꯝꯂꯒ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯆꯥꯕ ꯂꯣꯏꯔꯗꯤ ꯆꯠꯂꯁꯨ ꯌꯥꯔꯕꯅꯤ ꯑꯍꯦꯟꯕꯒ ꯑꯝꯇ ꯂꯩꯖꯗ꯭ꯔꯦ ꯆꯥꯅꯕ ꯂꯩꯕ ꯅꯠꯇꯦ ꯑꯩꯅ ꯂꯩꯔꯤꯁꯦ ꯃꯤ ꯉꯥꯏꯔꯤꯕ ꯈꯪꯉꯕ ꯂꯨꯋꯥꯡ ꯐꯤꯗꯝꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯂꯒ ꯀꯅꯥ ꯃꯤ ꯂꯩ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯂꯨꯋꯥꯡ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯐꯤꯗꯝꯒꯤ ꯂꯨꯈꯝꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯐꯤꯗꯝ ꯁꯨꯃꯥꯡꯗꯨꯗ ꯎꯞꯁꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯤ ꯑꯗꯨꯒ ꯂꯨꯋꯥꯡꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯅꯣ ꯉꯥꯎꯔꯕ ꯂꯨꯋꯥꯡ ꯍꯥꯏꯕ ꯀꯩꯀꯩ ꯃꯥꯟꯕ ꯑꯩ ꯆꯠꯆꯔꯒꯦ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯊꯣꯛꯈꯤ ꯇꯨꯡꯗꯒꯤ ꯗꯗꯥ ꯀꯧꯔꯛꯄꯗꯨꯗ ꯇꯞꯅ ꯑꯣꯟꯊꯣꯔꯛꯏ ꯂꯩꯁꯅꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯅ ꯌꯥꯝ ꯄꯥꯝꯕ ꯌꯥꯝꯅꯁꯨ ꯐꯖꯕ ꯂꯩꯔꯥꯡ ꯑꯃ ꯁꯥꯠꯍꯧꯏ ꯑꯗꯨ ꯍꯦꯛꯎꯁꯤ ꯀꯩ ꯂꯩꯅꯣ ꯈꯪꯗꯦ ꯂꯩꯗꯨꯒꯤ ꯐꯖꯕꯗꯣ ꯑꯗꯨꯅ ꯑꯩꯕꯨ ꯇꯠꯇꯅ ꯃꯅꯥꯛꯇ ꯀꯧꯕꯒꯨꯝꯅ ꯇꯧꯏ ꯂꯨꯋꯥꯡꯅ ꯍꯧꯐꯝꯗꯤ ꯈꯪꯕ꯭ꯔꯥ ꯂꯩꯁꯅꯥ ꯃꯣꯃꯣꯟ ꯇꯧꯅ ꯑꯣꯟꯁꯤꯜꯂꯛꯂꯗꯨꯅ ꯈꯪꯉꯤ ꯍꯦꯛꯎꯁꯤꯂꯣ ꯂꯩꯁꯅꯥ ꯍꯧꯖꯤꯛꯇꯗ ꯅꯣꯛꯂꯛꯏ ꯁꯣꯝꯗꯅ ꯐꯤꯗꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯝꯕꯤꯗ ꯂꯥꯛꯄꯅꯤ ꯂꯨꯈꯝꯁꯤꯗ ꯍꯦꯛꯇ ꯊꯥꯖꯤꯜꯂꯛꯑꯦꯕ ꯑꯩꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯍꯨꯔꯥꯟꯗꯧꯁꯤ ꯉꯥꯏꯔꯦ ꯋꯥ ꯉꯥꯡꯕꯗ ꯆꯞ ꯂꯦꯞꯇꯨꯅ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯑꯍꯝ ꯍꯥꯏꯅ ꯈꯧꯗꯦꯝꯂꯝꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯄꯤ ꯃꯦꯂꯩꯅ ꯀꯩꯅꯣꯗ ꯐꯤꯗꯝ ꯃꯤꯒꯤ ꯂꯝꯕꯤ ꯊꯠꯂꯤꯁꯦ ꯍꯟꯗꯣꯛꯑ ꯆꯠꯀꯦ ꯆꯠꯄ ꯌꯥꯔꯣꯏ ꯃꯦꯂꯩ ꯆꯞ ꯂꯦꯞꯇꯨꯅ ꯐꯤꯗꯝꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯕ ꯑꯩ ꯊꯦꯡꯉꯦ ꯍꯟꯗꯣꯛꯑꯣ ꯐꯤꯗꯝ ꯃꯀꯣꯛꯇꯨ ꯈꯣꯠꯂꯒ ꯐꯨꯔꯤꯠ ꯈꯥꯎ ꯑꯗꯨꯗ ꯋꯥꯈꯜ ꯏꯇꯥ ꯇꯥꯗ ꯍꯨꯝꯂꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯎꯔꯝꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯏ ꯃꯥꯅ ꯉꯁꯥꯏ ꯍꯦꯛꯂꯛꯈꯤꯕ ꯇꯈꯦꯜꯂꯩ ꯑꯗꯨꯅꯤ
ꯅꯨꯡꯁꯥꯒ ꯁꯥꯕꯒ ꯐꯨꯔꯤꯈꯥꯎ ꯑꯗꯨꯗ ꯍꯥꯞꯄꯒꯤ ꯈꯨꯏꯊꯔꯝꯂꯦ꯫ ꯐꯤꯗꯝꯅ ꯃꯆꯤꯟꯗ ꯊꯣꯛꯂꯛꯄ ꯑꯃꯇꯣꯛ ꯍꯥꯏꯖꯤꯜꯂꯦ꯫ ꯁꯤ ꯄꯤꯒꯦ ꯇꯧꯕ꯫ ꯃꯦꯂꯩ ꯁꯨꯛꯇꯨꯅ ꯑꯦ ꯀꯩꯅꯣ ꯃꯤꯉꯣꯟꯗ ꯂꯩ ꯑꯄꯠꯄ ꯄꯤꯅꯕ꯭ꯔꯥ? ꯄꯤꯒꯦ ꯍꯥꯏꯔꯒ ꯄꯠꯇꯕ ꯄꯤꯔꯛꯑꯣ ꯍꯟꯗꯣꯛꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯤꯗꯝꯗꯣ ꯏꯟꯊꯣꯛꯂꯝꯂꯒ ꯆꯠꯈꯤ꯫ ꯐꯤꯗꯝ ꯃꯊꯟꯇ ꯁꯣꯜꯂꯦ꯫ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯗꯨꯕꯨ? ꯃꯦꯂꯩ ꯈꯔ ꯂꯥꯞꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯗꯥ ꯐꯤꯗꯝ, ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯗꯧꯕ ꯀꯨꯏꯗ꯭ꯔꯦ, ꯑꯗꯨꯅ ꯂꯥꯏ ꯍꯔꯥꯎꯕ ꯅꯨꯃꯤꯠꯇ ꯌꯥꯝꯅ ꯐꯖꯕ ꯈꯨꯏꯊꯗꯕ ꯂꯩꯔꯥꯡ ꯑꯃ ꯍꯦꯛꯇꯨꯅ ꯑꯩꯒꯤ ꯄꯨꯔꯛꯑꯣ꯫ ꯗꯥ ꯐꯤꯗꯝꯅ ꯄꯤꯕ ꯂꯩꯗꯨꯅꯅꯦ ꯅꯥꯆꯣꯝ ꯑꯣꯏꯅ ꯆꯤꯟꯖꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯦ꯫ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯠꯈꯤ ꯃꯦꯂꯩ꯫ ꯐꯤꯗꯝꯁꯨ ꯅꯣꯛꯈꯤ ꯃꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯏꯃꯨꯡꯗꯒꯤ ꯊꯥꯖ ꯊꯣꯛꯂꯛꯇꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ? ꯏꯃꯥꯁꯤ ꯆꯥꯛꯀ ꯆꯥꯗ꯭ꯔꯤ ꯅꯪ ꯉꯥꯏꯕꯗ꯫ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯑꯁꯤ꯫ ꯏꯃꯥ ꯑꯩꯗꯤ ꯆꯥꯔꯦ, ꯏꯃꯥ ꯆꯥꯊꯣꯛꯄꯤꯔꯨꯔꯣ꯫ ꯍꯩꯃꯥ ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯥꯔꯨꯔꯤꯕ? ꯂꯨꯋꯥꯡ ꯍꯣꯏꯗ꯫ ꯅꯠꯇꯦ ꯅꯪꯕꯨ ꯅꯕꯨꯛ ꯊꯜꯂꯕꯣ? ꯊꯜꯂꯦꯗ, ꯄꯥꯊꯣꯔꯛꯀꯗꯧꯔꯦ ꯃꯁꯤꯗꯤ꯫ ꯑꯗꯨꯗꯤ ꯏꯃꯥ ꯆꯥꯊꯣꯛꯎꯔꯒꯦꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯍꯥꯎꯅ ꯆꯥꯊꯣꯛꯄꯤꯔꯨꯔꯣ꯫ ꯊꯥꯖꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯐꯤꯗꯝ ꯃꯥꯡꯒꯣꯜꯒꯤ ꯗꯥꯔꯤ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ ꯈꯨꯏꯊꯔꯕ ꯇꯈꯦꯜꯂꯩ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯅꯣꯛꯏ꯫ ꯁꯣꯝꯗꯅ ꯂꯨꯋꯥꯡꯒ ꯂꯩꯁꯅꯥꯒꯗꯨ ꯁꯨꯝ ꯂꯥꯛꯄꯅ ꯂꯩꯁꯅꯥꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯈꯔ ꯂꯥꯞꯇꯛꯅ ꯂꯩꯃꯥꯏꯗ ꯁꯤꯡꯒꯥꯔꯩ ꯂꯩꯔꯥꯡꯁꯤꯡꯅ ꯀꯦꯟꯕ ꯑꯗꯨ ꯎꯕꯗ ꯂꯩꯁꯅꯥ ꯈꯨꯗꯣꯝꯕꯤ ꯑꯗꯨ ꯊꯤꯟꯗꯨꯅ ꯂꯨꯋꯥꯡꯗ ꯍꯥꯏꯔꯛꯏ꯫ ꯗꯗꯥ, ꯑꯁꯤꯗ ꯂꯩꯔꯦ꯫ ꯂꯨꯋꯥꯡ ꯄꯤꯁꯨꯝꯗꯨ ꯁꯨꯛꯂꯞ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯤꯡꯒꯥꯔꯩꯁꯤꯔꯣ ꯅꯪꯅ ꯍꯥꯏꯁꯦ? ꯑꯁꯤꯁꯦ ꯁꯤꯡꯒꯥꯔꯩ ꯀꯧꯕ꯭ꯔꯥ? ꯀꯩꯒꯤꯅꯣ ꯂꯩꯔꯥꯡꯁꯤꯅ ꯂꯩꯃꯥꯏꯗ ꯀꯦꯟꯗꯨꯅ ꯂꯩꯔꯤꯕ? ꯀꯔꯤꯒꯤ ꯃꯅꯤꯡꯇꯝꯅ ꯁꯥꯠꯇ꯭ꯔꯤꯕꯅꯣ? ꯑꯍꯤꯡꯒꯤ ꯂꯩꯔꯥꯡ ꯅꯤꯡꯊꯤꯕꯤ ꯀꯣꯔꯧꯒꯤ ꯃꯉꯥꯜꯒ ꯌꯦꯛꯅꯕꯤꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯅꯤꯡꯇꯝꯅ ꯁꯥꯠꯆꯕꯤ ꯑꯍꯤꯡꯒꯤ ꯂꯩꯔꯥꯡ ꯁꯤꯡꯒꯥꯔꯩ꯫ ꯂꯩꯁꯅꯥ ꯇꯞꯅ ꯁꯤꯡꯒꯥꯔꯩ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯄꯤ꯫ ꯂꯨꯋꯥꯡ ꯃꯃꯥꯏ ꯑꯣꯟꯊꯣꯛꯈꯤꯕ ꯇꯟꯖꯥꯅꯤ꯫ ꯂꯩꯁꯅꯥ ꯃꯥꯒꯤ ꯈꯨꯠꯇ ꯁꯤꯡꯒꯥꯔꯩ ꯂꯩꯔꯥꯡ ꯈꯨꯟꯕꯗ ꯃꯥꯂꯦꯝ ꯂꯩꯃꯥꯏꯒ ꯊꯦꯡꯅꯔꯨꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯣꯡꯊꯥꯡꯒꯤ ꯑꯀꯟꯕ ꯃꯩꯅ ꯃꯁꯥꯗ ꯌꯩꯕꯒꯨꯝꯅ ꯆꯩꯅꯥ ꯐꯥꯎꯔꯝꯃꯤ꯫ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯂꯨꯋꯥꯡꯅ ꯎꯈ꯭ꯔꯅꯤ ꯃꯇꯥꯒꯨꯝꯅ ꯂꯩꯃꯥꯏꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯈꯤꯕꯗ ꯂꯩꯁꯅꯥ ꯃꯥꯒꯤ ꯇꯅꯧ ꯇꯅꯧꯕ ꯁꯛꯇꯝ ꯑꯗꯨꯗ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯌꯥꯝꯅ ꯇꯦꯟꯕ ꯃꯇꯝꯗ ꯑꯣꯏꯈꯤꯕ ꯊꯧꯗꯣꯛ ꯑꯣꯏꯕꯅ ꯂꯨꯋꯥꯡꯅ ꯎꯍꯧꯗꯕꯅꯤ꯫ ꯁꯤꯡꯒꯥꯔꯩ ꯈꯔ ꯐꯠ ꯈꯨꯜꯂꯒ ꯂꯨꯋꯥꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯗꯗꯥ ꯆꯠꯂꯁꯤ꯫ ꯌꯥꯔꯗ꯭ꯔꯣꯗꯨꯅ? ꯌꯥꯔꯅꯤ꯫ ꯄꯨꯟꯅ ꯑꯅꯤꯗꯨ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤ꯫ ꯃꯥꯂꯦꯝ ꯂꯩꯃꯥꯏ ꯈꯨꯗꯤꯡꯃꯛꯇ ꯊꯦꯡꯕꯗ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨ ꯑꯣꯟꯒꯗꯕ ꯅꯠꯇꯦ꯫ ꯂꯩꯁꯅꯥꯅ ꯑꯍꯥꯟꯕ ꯃꯐꯝ ꯑꯁꯤꯗ ꯊꯨꯡꯉꯛꯈꯤꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯏꯍꯥꯟ ꯍꯥꯟꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯟꯈꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯃꯥꯏꯗ ꯊꯦꯡꯕꯗꯗ ꯃꯥꯒꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨ ꯑꯣꯟꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯩꯃꯥꯏꯗ ꯊꯦꯡꯕꯗꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯁꯥ ꯁꯛꯐꯝꯗ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯔꯣꯏ꯫ ꯂꯝꯕꯤꯗ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯂꯩꯁꯅꯥ ꯋꯥꯔ ꯃꯥꯜꯂꯦ꯫ ꯂꯨꯋꯥꯡꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯋꯥꯔꯦ, ꯉꯥꯏꯍꯥꯛ ꯐꯝꯈꯤꯁꯤ꯫ ꯎꯖꯥꯎꯗꯨꯒꯤ ꯃꯈꯣꯡꯗ ꯅꯤꯡꯊꯤꯅ ꯐꯝꯅꯅꯕ ꯁꯥꯔꯤꯕꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯊꯩ꯫ ꯁꯤꯡꯒꯥꯔꯩꯁꯤꯡ ꯑꯗꯨꯅ ꯅꯥꯀꯜꯗ ꯊꯝꯂꯒ ꯃꯁꯝ ꯑꯗꯨ ꯅꯤꯡꯊꯤꯅ ꯄꯨꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇꯞꯅ ꯂꯩꯁꯤꯡ ꯑꯗꯨ ꯂꯨꯋꯥꯡꯗ ꯄꯤꯔꯛꯇꯨꯅ ꯍꯥꯏ꯫ ꯗꯗꯥ, ꯁꯤꯁꯦ ꯑꯩꯒꯤ ꯁꯝꯗ ꯊꯤꯜꯂꯛꯑꯣ꯫ ꯂꯨꯋꯥꯡꯁꯨ ꯍꯥꯏꯕ ꯏꯟꯕ ꯑꯃꯒꯨꯝꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯧꯔꯒ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯧꯈꯠꯇꯨꯅ ꯂꯩꯁꯅꯥꯒꯤ ꯅꯤꯡꯊꯤꯅ ꯄꯨꯜꯂꯤꯕ ꯁꯝ ꯑꯗꯨꯗ ꯊꯦꯠꯆꯤꯜꯂꯤ꯫ ꯂꯣꯏꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯂꯨꯋꯥꯡꯅ, ꯂꯣꯏꯔꯦ꯫ ꯂꯩꯁꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯣꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯀꯗꯥꯏꯗꯒꯤ ꯌꯦꯞꯂꯛꯄꯅꯣ ꯈꯪꯗꯦ ꯃꯤꯡꯁꯦꯜ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯁꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯃꯣꯃꯣꯟ ꯇꯧꯅ ꯌꯦꯡꯖꯩ꯫ ꯍꯥꯟꯅ ꯐꯖꯔꯤꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯈ꯭ꯔꯦ꯫ ꯀꯥꯏꯗꯒꯤ ꯃꯤꯡꯁꯦꯜꯅꯣ? ꯏꯃꯥꯒꯤ ꯀꯥꯗ ꯊꯦꯠꯂꯝꯕ, ꯑꯗꯨꯗ ꯑꯩꯅ ꯄꯨꯔꯛꯄ꯫ ꯑꯗꯣ ꯆꯠꯂꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯐꯝꯈꯤꯁꯤꯔꯥ? ꯆꯠꯂꯁꯤ꯫ ꯑꯅꯤꯗꯨ ꯄꯨꯟꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯅꯤꯗꯨ ꯇꯞꯂꯤ ꯇꯞꯂꯤ ꯂꯥꯛꯄ ꯍꯧꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯂꯨꯋꯥꯡꯗ ꯍꯥꯏꯔꯛꯏ꯫ ꯗꯗꯥ, ꯉꯁꯥꯏꯒꯤ ꯂꯩꯗꯣ ꯑꯃꯨꯛ ꯍꯦꯛꯎꯁꯤ꯫ ꯑꯗꯨ ꯑꯃꯨꯛ ꯄꯥꯝꯃꯛꯑꯕꯣ? ꯀꯣꯟꯅ ꯍꯦꯛꯁꯤꯔꯥ? ꯍꯌꯦꯡꯗꯤ ꯄꯥꯝꯃꯔꯣꯏ, ꯉꯁꯤ ꯄꯥꯝꯃꯤꯉꯩꯁꯤꯗ ꯍꯦꯛꯄꯤꯌꯣ ꯍꯥꯏꯕꯅꯤ꯫ ꯌꯥꯔꯦ ꯇꯣꯛꯑꯁꯤ, ꯍꯦꯛꯄꯤꯔꯅꯨ, ꯑꯝꯇ ꯄꯥꯝꯖꯗ꯭ꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯩꯗꯨꯅ ꯆꯠꯈꯤ꯫ ꯂꯨꯋꯥꯡꯁꯨ ꯅꯣꯛꯇꯨꯅ ꯅꯨꯄꯤꯗꯨꯕꯨ ꯇꯥꯟꯅꯔꯛꯏ꯫ ꯍꯦꯛꯎꯔꯁꯤ ꯂꯥꯛꯑꯣꯕ꯫ ꯄꯥꯝꯗꯦ꯫ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ? ꯌꯥꯝꯅ ꯁꯥꯎꯒꯟꯈ꯭ꯔꯦꯍꯦ꯫ ꯍꯦꯛꯑꯒꯦꯕ, ꯂꯥꯛꯑꯣ, ꯑꯩ ꯂꯥꯛꯑꯦ꯫ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯌꯨꯔꯥ? ꯍꯥꯏꯌꯨ꯫ ꯑꯗꯨꯕꯨꯔꯣ, ꯅꯪꯒꯤ ꯁꯪꯁꯥꯔꯒ ꯑꯩꯒꯤ ꯁꯪꯁꯥꯔꯒ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯈꯦꯠꯅꯔꯤꯕ?
Wakhal tade wahangdo aduna luwang karino khanna Laisnada yenglai aduga tapna hairei. Nang aina hojik leiriba sangsara se amakhaktani. Atopa sangsara ani suba amamuk leite. Hojik leiriba miyoi khunai asina khangba ngamdribani malem prithibi sigi mapalda kari kari leibano haina mayek sengna khangdri. Adubu Laisna magi sangsardadi vigyan amadi Sinkanglongi lamda yamna chaukhotlaba sangsara ama oibana pumnamak khangi. Malem asigi mapalda leiriba pumba. Luwangi gyan taba ngamdaba matauda tumina laikhre Laisna. Aduga ngahak leiraga tapna hairei amuksu. Aigi lei heurase. Luwang sunok fe taurei. Khongthang sumanana yamna tapna thangduna lai. Ising chaibi adugi manakta. Mafam adu yausilakle adubu. Asumna phajaba mafamdi Laisna magi punsida amukta ukhidri. Sangsar kaya chatluri malem kaya koiruri adubu. Asumna phajaba mafam amukta thengnarakdri. Tapna changsilai takhelei leirangna hauriba mafam adomda. Napi khajik songi. Luwang namang thaduna lakpani adubu kadomdagino khanghaude. Marang langba yamna chawba yamna sangba linnama yam thuna changsilaktuna luwangi makhongda lakhi. Mahupu balin oibana mafam asimaktada luwangdi leimaida haithakre tawriba mataw adudadi Laisna linduda munna yengi lin adusu Laisna mangonda yenglai. Mitka michana rabada lin amadi Laisna makhoi anigi mamittagi hangampal machugi arangba mangal ama phudorakre. Adumna hek tawkhibaga lin adu tapna changsilaktuna mahakna chikhiba mapa adudagi mahudu amuk chingthokre. Aduga asongba marak aduda chensinki. Luwangsu gyan tapna lakle Laisna phamtharaktuna. Dada, asi hairaga luwangi makokta makhutuna amuktang thamki. Pumnamak kaukhinaba linna chikhi haiba ningsinghandanabani. Luwang tapna hogalaklaga. Lei hekjiba. Hekji. Heo, adudi thengani. Hoi. Asi hairaga Laisna su hogalai takhelei dugi manakta changsilaktuna takhelei khara hei. Luwang su takhelei khara phajaba ama tapna heklaga Laisna da yenglai. Nupi dudi mityeng adu uba nate takhelei gi phajabada pungaw ngawri. Luwang Laisna gi manakta changsilaktuna samlang adu khomkatuna oithangbagi napada takhelei adu chinbirai. Aduga khara hantoklaga Laisna bu yengduna lei. Laisna ingak-ngakna luwang da yenglai aduga momon noglai. Samlangdana singare napadana takhelei. Kari natikpu yawbano. Karamna nanakta nakkibano. Nungshibagi lairembira. Heloi atombigi anoba saktamla. Ngayhak adumna ingna lairingai tanja kaiba pidamsu. Mafam adu yausilakle. Makhwangdu metuna hairei. O, aina ngasaidagi thiraga. Noinidi sida momon noktana. Mitka michanadana yengnaraga lairiboya. Anido ikhang na mamaidu fatfat laithoknai fidamna. Aidane mitse kothokraga phagadabani. Mitse am narakadawrida. Naradi kothokro aduna pharani. Laisna luwangda onsilaktuna tapna kauduna hairei. Dada, chalase. Fidamdi mamit mana lauthokre. Aida chachahuraki mit nari ngasigi mathaktane nakongjisu mupangba tari. Asi hairaga hatu chenki. Laisna su khara khajik noglai luwangna. Karanda taraga leijarabani kem khalunu kosana. Laisna luwangda phat yenglai. Luwangdi hanana mangonda yengtuna leirami. Luwang tapna. Chalase yadribo. Chalase. Laisna na mang thangduna thoragle somlakpana mayum yoragle. Laimasu mangolda phamduna hainau khara nakanda thamlaga. Thumga morok asuba aduga namduna charaga leirami. Anidu changakpa ubada laima chana maroladu singdana hairei. Noi nidi kadai chatluriba. Hainau chawla yam hawini he. Laisna su laimagi nakanda tapna phamtharei luwangna mangolgi dari duda phamduna lei. Ibunga nangdi charoidro. Charoi. Laima Laisna da yenglakpani ura inapagi nachong samlangda thetliba singare. Laima momon tawduna. Uthokna phajakreda ichadi khulgi lai haraubasu kuidre. Aduna ichasu jagoi saba yawnanaba imaga phi lairusi. Hoima. Laima Laisna da onsilaktuna amuksu hanglai. Bema. Nangbu kanagi machano kadaidagino. Laisna maithong khajik suktuna. Ima. Aibu mafamsigi mi manbrani. Hanglakliba nupiduki wahang aduda tingak yenglai. Luwangsu nupiduda khangyeng yenglai. Laisna na momon tawna makha tarei. Ima, aidi mafam asigi miyoi nati atopa sangsara amadagi lakpani.
Bema, karino ni nang na hari dubo. Ima di wakal taba ngamje. Ima, khanga khini nongmadi ai se kanano haibado. Ai bulo balakre, matam kharagi matungda makhoi mafam sida thonglaragani. Joyrol gumna nganglakliba laisnagi wangang aduda laimadi angaubira haina khalak. Adubu wahang makhatana hangduje tumina haidu chakre. Matam di leptana sum chatpana numidang wairamgi matam haibadu yausilagli laima luwang amadi laisna lai haraubuda setnanaba laisnagi phi leiba thorakpani. Phi yonfam adomda changlaktuna laisnana apamba phi khalhalami. Loiraga punna thorakli harau mayumda halakli. Chak chathoknaduna tumnaki thenglaba ahingi matam taibang pumba tumnakraba ahing nongyagi matam asida thongjawado hangtoktuna tapna thoklai laisna ibema. Mangolgi dari tuda makhong yanthaduna phami. Makokto nong khalaklaga nongmadol atiya thakta yengduna magi nakanda tapna luwang masu phamtharaktuna hairei tapna. Tumba yadraba sana. Ngasidi ai makhoibu yam ningsingi. Kanano makhoi haibadi. Aigi sangsara dugi marupsingdo yamna ningsinglai dada. Nupisina atopa sangsardagi lai haiduna tatana haibasida joyrol ni khalabasu hangirauna hanglai. Nangi sangsara duga aigi sangsara siga manabra. Manade yam khenei. Karamna. Aigi sangsara dudadi pot khudingma itaw tawna koi pai duna lei. Adubu nangi sangsara sidadi pot khudingma paibagi sakti yaude. Aduna nangi sangsarga aigi sangsarga yamna khenei. Mafam asidadi lairang kaya hawi chingsang kaya le. Aduga phajakraba ising chaibi amasu aigi sangsar adudadi sigumba amata leite. Malem kaya koirure sangsar kaya da thonglure. Adubu asumna phajaba malem masidi thengnarakchi. Phare matam se theng changasi. Ai makhoi lakbra haiduna yengkhiga dada. Dada adum changbiramo. Nathada hundomba pamdi changnaba tawrasi. Sana haiba indaba tawganu. Laisna paiduna hogalaga changlage haina mamaidu nongmodol atiya thakta yengkhalli. Uriba matawa duda harauna sumang mayada chentharakuna lepagale. Luwang su karino khana kumtharai. Karimu urage. Laisna khudombidu thinduna. Tu thawan mi chakumna kufet kafet ngalibase ubra dada. Ui. Ai bulo bulai makhoina matam khara kuina changkhini. Asuk pikpa uribase karigino khangbra dada. Khangde. Malem asidagi yamna lapna laikibana. Aikhoina pikna uribani. Makhoina malem asida nakshilaklabadi hena chawna mayek sengna uba phangani. Luwangsu phajana tasiludri. Oithokpa yaroi haibagumna angawba magi choirolni haina khantok. Adu sana. Laisna luwang da yenglai luwang tapna makha tarai. Changasidana thengi. Laisna nok fet tawna. Hoi dada. Mangtharo. Laisna tapna mangoldo kakhat kre luwang su kakhalakli. Anido punna imungda changki. Chawraba thongjaw do luwang mana lunsinki nong su tapna ngalakli. Ayuk tunga na haugatli luwang. Luwang gi ka adomdagi. Makhol khara thoklakpa aduda laisna so duma haugalai. Luwang thongdo hangduna thoke haiduna tawrami. Laisna na. Kaiduna dada ayuk angan basida. Nang haugalaba. Haugali. Ado kaiduna haibani. Ising chaibida. Laisna no fet tawduna. Aisulaki nathanda jatoira. Pidamga nangbu chaningbra. Chaningi. Lao chalasi. Hoi hairaga anidu punna thorakle. Sum lakpana fidamgi mayum yoksilakle. Ngasidi fidam nganta haugatuna mangola duda phamduna lairami. Luwang noktuna changsilaklaga. Kai numit one ngasisibo. Numise kadomdagi thogige. Numitpu kadomdagi thoke hai. Adupaw khangdabro hega dha. Yare wathi tawnu chasi. Fidam haugalai. Sumangduda kumtharakpaga laisnana leplamba aduda fidam ikhang khangna laurai. Oima. Asi haraga luwang da napsili. Laisna di fidam da tingak yenglai luwang fidam adu inthoklaga. Kaino yam hainade. Chathogo amta. Mina uraga. Kaino makhangini. Kaino me nang khangiduba. Nang hana ma yawrakani haibra ha. Haidrasu kaidorage haise. Haidabagini khangise khangaba. Lao chalase. Ngang do na punna thokminarai. Lambida fidam gi hainabi wachoi ngang bido haurai. Ising jaibi makhongda aigi so amtang taramadi nungai kranida. Kaiba.
ꯂꯩꯁꯅꯥꯒꯨꯝꯕ ꯑꯃ ꯇꯥꯔꯝꯃꯗꯤ ꯍꯥꯏꯔꯤꯕ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯂꯩꯁꯅꯥ ꯅꯨꯄꯥꯗꯨꯒꯤ ꯃꯔꯝꯗ ꯈꯪꯕꯒꯨꯝꯅ ꯐꯤꯗꯝꯗ ꯂꯛꯅꯔꯛꯏ ꯗꯥ ꯐꯤꯗꯝ ꯅꯨꯄꯤꯅ ꯄꯥꯝꯕꯤꯗꯕꯁꯦ ꯋꯥꯕ꯭ꯔꯥ ꯐꯤꯗꯝ ꯁꯨꯛꯇꯨꯅ ꯂꯩꯁꯅꯥꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯐꯠ ꯑꯃꯨꯛ ꯅꯣꯛꯇꯨꯅ ꯅꯨꯄꯤꯅ ꯄꯥꯝꯗꯕ ꯅꯠꯇꯦꯗ ꯑꯩꯅ ꯅꯨꯄꯤꯗꯣ ꯄꯥꯝꯗꯕꯅꯤ ꯂꯨꯋꯥꯡꯅ ꯌꯥꯝ ꯃꯥꯜꯂꯦ ꯑꯣꯏ ꯀꯥꯏ ꯆꯠꯂꯤꯅꯣ ꯅꯣꯏ ꯇꯨꯡꯗꯒꯤ ꯈꯪꯂꯛ ꯂꯧꯔꯛꯄꯗꯨꯗ ꯐꯤꯗꯝꯅ ꯈꯪꯈꯤꯗꯨꯅ ꯃꯊꯕꯥꯛꯇ ꯃꯈꯨꯠꯇꯨ ꯊꯝꯃꯤ ꯑꯗꯨꯒ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯊꯣꯛꯂꯒ ꯇꯨꯡꯐꯠ ꯂꯩꯊꯣꯛꯇꯨꯅ ꯃꯦꯂꯩꯗ ꯆꯩꯔꯛꯏ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯂꯥꯎ ꯍꯥꯏꯒꯦ ꯍꯥ ꯃꯤ ꯁꯤꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯂꯥꯎꯔꯗꯤ ꯃꯦꯂꯩ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯎꯔꯤꯅꯤ ꯀꯩꯅꯣ ꯅꯊꯧꯔꯣ ꯀꯨꯁꯤꯅꯤ ꯐꯤꯗꯝꯅ ꯏꯕꯦꯝꯃ ꯅꯁꯛꯅ ꯅꯁꯛ ꯊꯤꯔꯤꯕ ꯅꯆꯤꯟꯅ ꯅꯆꯤꯟ ꯀꯜꯂꯤꯕ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯗꯤ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯉꯔꯣꯏ ꯃꯦꯂꯩ ꯈꯨꯕꯥꯛꯀ ꯈꯨꯔꯒ ꯍꯥꯏꯌꯣ ꯅꯪꯉꯣꯟꯗ ꯂꯩꯗꯧ ꯁꯔꯨꯛꯇꯤꯅꯦ ꯌꯨꯝꯒ ꯄꯥꯟꯗꯁꯨ ꯇꯣꯛꯆꯔꯒꯦ ꯏꯕꯨꯡꯉꯣ ꯇꯧꯅꯨꯗ ꯀꯣꯟꯅ ꯅꯤꯡꯉꯝꯃꯛꯑꯣꯏꯗ ꯀꯞꯆꯅꯤꯗ ꯑꯩꯗꯤ ꯀꯩꯒꯤ ꯀꯞꯇꯣꯏꯕ ꯑꯩꯈꯣꯏꯗꯤ ꯅꯣꯛ ꯅꯣꯛꯇꯅ ꯂꯩꯗꯣꯏꯅꯤ ꯈꯪꯉꯕ ꯁꯥ ꯃꯔꯛ ꯉꯥ ꯃꯔꯛ ꯌꯥꯔꯦꯗ ꯈꯔ ꯈꯠꯅꯔꯗꯤ ꯃꯦꯂꯩ ꯂꯨꯋꯥꯡꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯜꯒꯥꯗꯣ ꯇꯞꯊꯔꯒ ꯑꯗꯣ ꯗꯥ ꯂꯨꯋꯥꯡ ꯅꯣꯏ ꯀꯥꯏ ꯆꯠꯇꯣꯏꯅꯣꯕ ꯏꯁꯤꯡ ꯆꯥꯏꯕꯤꯗ ꯀꯩꯗꯧꯕꯅꯣ ꯁꯨꯝ ꯃꯐꯝꯗꯨꯒꯤ ꯐꯖꯕꯗꯣ ꯌꯦꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯀꯅꯥꯗ ꯐꯤꯗꯝ ꯂꯩꯁꯅꯥꯗ ꯃꯈꯨꯠꯇꯨ ꯊꯤꯜꯂꯒ ꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯗ ꯌꯦꯡꯍꯟꯗꯣꯏꯅꯣ ꯏꯕꯦꯝꯃ ꯃꯦꯂꯩ ꯃꯦꯂꯩ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ ꯑꯩ ꯅꯪꯉꯣꯟꯗ ꯍꯪꯕ꯭ꯔꯣ ꯍꯥ ꯃꯥ ꯑꯩꯉꯣꯟꯗꯅ ꯍꯤꯡꯆꯥꯕꯤ ꯃꯤꯉꯣꯟꯗꯅ ꯂꯥꯏꯔꯦꯝꯕꯤ ꯀꯔꯝꯕ ꯅꯨꯄꯤꯅꯣꯅꯦ ꯁꯤꯕꯣ ꯅꯪ ꯀꯩ ꯑꯣꯏꯔꯤꯒꯦ ꯁꯛꯇꯥꯁꯤꯒ ꯑꯁꯤ ꯍꯥꯏꯔꯒ ꯂꯨꯋꯥꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯗꯥ ꯂꯨꯋꯥꯡ ꯃꯥꯗꯤ ꯀꯅꯥꯅꯣ ꯅꯣꯏ ꯗꯥ ꯂꯨꯋꯥꯡꯒꯤ ꯍꯥꯏꯕꯒ ꯂꯨꯋꯥꯡꯅ ꯑꯃꯨꯛ ꯈꯪꯂꯛ ꯂꯧꯔꯛꯏ ꯐꯤꯗꯝ ꯑꯃꯨꯛꯁꯨ ꯐꯤꯗꯝ ꯈꯪꯗꯨꯅ ꯃꯁꯥꯗꯨ ꯆꯣꯡꯈꯠꯂꯤ ꯑꯗꯨꯒ ꯃꯥꯁꯨ ꯁꯥꯎꯅꯤꯡꯅ ꯉꯥꯎꯔꯕ ꯂꯣꯏꯅ ꯄꯪꯂꯥꯎꯗ ꯂꯥꯎꯏꯁꯤꯕꯣ ꯑꯩꯅꯦ ꯁ꯭ꯋꯥꯏꯗ ꯂꯩꯔꯗꯤ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯂꯩꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯉꯒ ꯃꯈꯣꯏꯅ ꯃꯥꯡ ꯊꯪꯗꯨꯅ ꯆꯠꯈꯤ ꯑꯅꯤꯗꯨꯁꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯇꯨꯡꯗ ꯂꯥꯛꯍꯧꯏ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ ꯃꯦꯂꯩꯒ ꯂꯩꯁꯅꯥꯒ ꯊꯪꯅꯅ ꯆꯠꯂꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯇꯥꯏ ꯃꯇꯥꯏꯗꯨꯅ ꯂꯨꯋꯥꯡꯒ ꯐꯤꯗꯝꯒꯅ ꯆꯠꯂꯤ ꯃꯦꯂꯩ ꯂꯩꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯂꯩꯁꯅꯥ ꯀꯧꯏ ꯑꯗꯣ ꯂꯩꯁꯅꯥ ꯍꯟꯗꯛꯀꯤ ꯂꯥꯏ ꯍꯔꯥꯎꯕꯁꯤꯗꯤ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯁꯤꯗꯅ ꯁꯥꯗꯣꯏꯅꯤ ꯉꯔꯥꯡ ꯏꯃꯥꯒ ꯐꯤ ꯂꯩꯔꯨꯔꯦ ꯐꯤꯗꯝꯅ ꯂꯥꯎꯔꯛꯏ ꯖꯒꯣꯏ ꯁꯥꯕꯗ ꯅꯨꯄꯥꯒ ꯏꯔꯥꯡ ꯇꯧꯅꯔꯝꯃꯗꯤꯅꯦ ꯑꯩꯗꯤ ꯌꯥꯔꯣꯏꯗꯕꯅꯤ ꯃꯦꯂꯩ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯑꯣꯟꯊꯣꯛꯅ ꯆꯌꯦꯠꯅꯈ꯭ꯔꯦ ꯅꯆꯤꯟꯗꯣ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯗꯅ ꯂꯩꯅꯨ ꯃꯦꯂꯩ ꯃꯥꯒꯤ ꯅꯥꯀꯟꯗ ꯆꯠꯂꯤꯕ ꯐꯤꯗꯝꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯒ ꯅꯪ ꯉꯁꯤ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯑꯩ ꯈꯨꯠꯇ ꯍꯥꯜꯂꯣ ꯂꯥꯛꯑꯣ ꯐꯥꯔꯒ ꯆꯥꯛꯈꯨꯝꯗ ꯅꯝꯁꯤꯟꯒꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯃꯁꯤ ꯃꯤꯁꯦ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯀꯩꯗꯧꯕ ꯉꯝꯖꯗꯣꯏꯕ ꯀꯔꯦꯝꯅꯕ ꯃꯥꯟꯕ ꯐꯤꯗꯝꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯦꯂꯩ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯏ ꯌꯥꯝ ꯊꯨꯅ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯅ ꯐꯤꯗꯝꯒꯤ ꯃꯁꯝꯗꯨ ꯐꯣꯏꯗꯠꯂꯤ ꯈꯥꯝꯕꯒ ꯅꯪꯍꯧꯕ ꯅꯠꯇꯦ ꯐꯤꯗꯝ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯌꯣ ꯁꯤꯔꯦ ꯍꯤꯡꯆꯥꯕꯤ ꯅꯪꯒꯤ ꯁꯝꯐꯣꯏꯕꯝ ꯑꯣꯏꯅ ꯎꯔꯨꯔꯕ꯭ꯔꯣ ꯑꯩꯁꯦ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ ꯑꯩꯕꯨ ꯍꯤꯡꯆꯥꯕꯤꯕ ꯅꯨꯡꯉꯥꯏꯅꯤ ꯉꯁꯤꯗꯤ ꯅꯔꯨ ꯀꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯐꯣꯏꯒꯦ ꯂꯩꯁꯅꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯦꯂꯩ ꯌꯥꯔꯦꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯂꯩꯕꯨ ꯆꯤꯡꯊꯣꯛꯏ ꯅꯁꯝꯗꯣ ꯂꯣꯏꯅ ꯐꯣꯏꯗꯠꯄꯤꯗ꯭ꯔꯤꯕꯗꯣ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯆꯔꯣꯏ ꯑꯃꯨꯛ ꯍꯥꯏꯁꯤꯅꯤ ꯃꯦꯂꯩ ꯅꯨꯡ ꯃꯆꯥ ꯑꯃ ꯐꯠ ꯈꯨꯟꯗꯨꯅ ꯐꯤꯗꯝꯗ ꯂꯥꯛꯇꯅ ꯂꯪꯂꯛꯏ ꯆꯞ ꯆꯥꯅ ꯐꯤꯗꯝꯒꯤ ꯃꯅꯒꯟꯗ ꯄꯥꯟꯈꯤ ꯐꯤꯗꯝ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯌꯥ ꯑꯩ ꯁꯤꯔꯦ ꯐꯠ ꯍꯥꯏꯗꯣꯛꯇꯨꯅ ꯃꯦꯂꯩꯁꯨ ꯃꯃꯥꯡꯗ ꯒꯝꯒꯝ ꯆꯠꯈꯤ ꯂꯩꯁꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯃꯦꯂꯩꯒꯤ ꯇꯨꯡ ꯏꯟꯅꯈꯤ ꯂꯨꯋꯥꯡꯅ ꯑꯗꯨꯅꯤ ꯅꯨꯄꯤꯗ ꯈꯠꯅꯕ ꯍꯧꯔꯨꯅꯨ ꯍꯥꯏꯁꯦ ꯅꯨꯄꯤꯗꯤꯅꯦ ꯍꯤꯡꯆꯥꯕꯤꯅꯤ ꯐꯤꯗꯝ ꯁꯨꯛꯇꯨꯅ ꯍꯤꯡꯆꯥꯕꯤꯗꯒꯤ ꯑꯁꯤꯅ ꯈꯔ ꯍꯦꯜꯂꯤ ꯂꯨꯋꯥꯡꯁꯨ ꯅꯣꯛꯊꯣꯔꯛꯂꯤ ꯐꯤꯗꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯐꯤꯗꯝꯅ ꯑꯩꯅ ꯁꯣꯝꯗ ꯁꯤꯗꯧꯔꯦ ꯑꯗꯨꯒ ꯅꯪꯅ ꯅꯣꯛꯏꯕ ꯌꯥꯔꯦ ꯇꯣꯛꯑꯣ ꯋꯥꯗ꯭ꯔꯣ ꯅꯆꯤꯟꯗꯨꯕꯣ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯉꯥꯡꯗꯅꯇ ꯂꯩ ꯋꯥꯔꯒꯕꯨ ꯉꯥꯡꯈꯤꯗ꯭ꯔꯣ ꯋꯥꯗꯕꯒꯤꯅꯤ ꯉꯥꯡꯉꯤꯁꯦ ꯅꯪ ꯂꯩꯍꯧꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯅꯥꯕꯨ ꯇꯥꯟꯅꯅꯕ ꯈꯣꯡꯊꯥꯡ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯐꯤꯗꯝꯅ ꯃꯣꯔꯥ ꯍꯥꯏꯁꯤꯅꯤ ꯅꯨꯄꯤꯒꯤ ꯃꯇꯨꯡ ꯀꯨꯏꯅ ꯏꯅꯩ ꯂꯨꯋꯥꯡ ꯇꯥꯔ ꯃꯥꯜꯂꯤ ꯆꯦꯅ ꯆꯦꯅ ꯂꯥꯎꯔꯝꯃꯤ ꯍꯣ ꯐꯪꯗꯕꯅꯤꯅ ꯆꯥꯛꯆꯧꯋꯣ ꯐꯤꯗꯝꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯂꯨꯋꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯍꯧꯔꯤꯕ ꯇꯈꯦꯜꯂꯩꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯛꯂꯨꯕꯅꯤ ꯑꯗꯨꯕꯨ ꯎꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯄꯨꯡꯉꯛ ꯉꯛꯂꯤ ꯇꯞꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯁꯤꯟꯗꯨꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏ
ꯇꯨꯡꯗꯅ ꯃꯔꯤ ꯃꯔꯤ ꯏꯅꯔꯛꯏ ꯍꯧꯔꯤꯕ ꯑꯁꯣꯡꯕ ꯅꯥꯄꯤꯁꯤꯡꯗꯣ ꯍꯥꯏꯗꯣꯛꯇꯨꯅ ꯆꯪꯂꯛꯄꯅ ꯃꯐꯝ ꯑꯗꯨ ꯂꯥꯟꯊꯣꯔꯛꯂꯤ꯫ ꯂꯥꯏꯔꯩꯄꯥꯛ ꯍꯥꯏꯕ ꯂꯝꯗꯝ ꯑꯗꯨꯔ? ꯃꯐꯝ ꯑꯁꯤꯒꯤ ꯐꯖꯕꯗꯤ ꯀꯔꯤꯒꯕꯨ ꯑꯃꯨꯛ ꯆꯥꯡꯗꯝꯅꯔꯨꯒꯅꯤ? ꯂꯝꯄꯥꯛ ꯑꯃꯒꯨꯝꯅ ꯄꯥꯛꯅ ꯂꯩꯔꯤꯕ ꯂꯝ ꯑꯗꯨꯗ ꯇꯈꯦꯜꯂꯩꯅ ꯄꯨꯡꯉꯧ ꯉꯧꯅ ꯁꯥꯠꯂꯤ꯫ ꯑꯇꯣꯞꯄ ꯂꯩꯔꯥꯡ ꯑꯃꯠꯇ ꯍꯧꯗꯦ꯫ ꯅꯥꯀꯜ ꯑꯃꯗ ꯌꯦꯡꯂꯨꯏ ꯄꯥꯠ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯩꯔꯤꯕ ꯐꯨꯝꯗꯤ ꯃꯔꯛ ꯑꯗꯨꯗꯒꯤ ꯁꯉꯥꯏꯁꯤꯡꯅ ꯃꯈꯣꯏꯕꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯛꯂꯤꯕ ꯑꯗꯨ ꯎꯏ꯫ ꯄꯨꯝꯅꯃꯛꯀꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛꯇꯅ ꯂꯩꯇꯦꯡꯈꯤ꯫ ꯀꯅꯥ ꯑꯃꯅ ꯆꯪꯅꯗꯕ ꯃꯐꯝ ꯑꯁꯤ ꯂꯩ ꯍꯥꯏꯕ ꯈꯪꯅꯗꯕꯅꯤ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯃꯈꯨꯠ ꯑꯗꯨ ꯁꯝꯅꯗꯨꯅ ꯇꯈꯦꯜꯂꯩ ꯃꯔꯛꯇ ꯆꯦꯟꯗꯨꯅ ꯁꯥꯟꯅꯩ꯫ ꯃꯈꯣꯏ ꯎꯕꯗ ꯀꯤꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯁꯉꯥꯏꯁꯤꯡ ꯑꯗꯨꯁꯨ ꯑꯁꯣꯡꯕ ꯐꯨꯝꯗꯤꯒꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯂꯩꯈꯤ꯫ ꯇꯈꯦꯜꯂꯩ ꯍꯦꯛꯇꯨꯅ ꯅꯥꯞꯄꯗ ꯑꯃꯃꯝ ꯆꯤꯟꯁꯤꯜꯂꯤ ꯑꯗꯨꯒ ꯇꯞꯅ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯂꯩꯁꯅꯥꯅ "ꯗꯗꯥ, ꯍꯜꯂꯁꯤꯔꯥ? ꯏꯃꯥꯅ ꯊꯤꯔꯝꯃꯅꯤꯌꯦ"꯫ ꯐꯤꯗꯝꯅ "ꯃꯤꯒꯤꯗꯤ ꯗꯗꯥ ꯌꯧꯈ꯭ꯔꯦ, ꯏꯕꯥꯅꯤꯅ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ? ꯃꯔꯩ ꯈꯔ ꯌꯦꯠꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯁꯤ ꯍꯥꯏꯔꯕ? ꯍꯦ ꯑꯄꯪꯕꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯗꯣꯝꯕꯤꯅ ꯃꯦꯂꯩꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯏꯜꯂꯤ꯫ "ꯇꯥꯅꯤꯡꯗꯦꯍꯦ, ꯅꯁꯛꯅꯤꯅ ꯈꯔ ꯐꯖꯔꯗꯤ ꯑꯩꯁꯨ ꯀꯧꯕ ꯌꯥꯕ, ꯁꯛꯇꯝꯅꯤꯅ ꯇꯤꯟꯊ꯭ꯔꯣꯛ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯏꯁ, ꯅꯪꯗꯤ ꯐꯖꯔꯦꯍꯦ, ꯁꯦꯟꯗ꯭ꯔꯥꯡ ꯃꯥꯟꯕꯤꯁꯤꯗꯤ"꯫ ꯂꯨꯋꯥꯡ ꯐꯤꯗꯝꯗ ꯆꯥꯛꯍꯜꯂꯒꯦ ꯃꯇꯥꯒꯨꯝꯅ ꯂꯩꯁꯅꯥꯕꯨ ꯇꯞꯅ ꯀꯧꯗꯨꯅ ꯍꯥꯏ꯫ "ꯁꯅꯥ, ꯑꯅꯤꯁꯤꯗꯤ ꯃꯔꯩ ꯇꯧꯔꯒ ꯂꯩꯖꯍꯧꯔꯁꯅꯤ, ꯏꯕꯥꯅꯤꯗꯤ ꯆꯠꯂꯁꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯅꯥꯒꯤ ꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯆꯠꯈꯤ꯫ ꯐꯤꯗꯝ ꯃꯦꯂꯩꯗ ꯃꯤꯆꯤ ꯈꯠꯂꯗꯨꯅ "ꯎꯕ꯭ꯔꯥ ꯍꯥ"꯫ "ꯎꯏ"꯫ "ꯋꯥꯈꯜ ꯇꯥꯗꯕꯤ, ꯃꯤꯔꯛ ꯇꯤꯟꯗꯕꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯒꯝ ꯒꯝ ꯆꯠꯈꯤ꯫ ꯃꯦꯂꯩꯁꯨ ꯊꯧ ꯁꯥꯗꯅ ꯆꯠꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯅꯨꯃꯤꯠ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤ꯫ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯑꯗꯨꯁꯨ ꯍꯌꯦꯡꯇꯃꯛ ꯉꯥꯏꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯁꯅꯥꯕꯨꯜ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯂꯩꯁꯅꯥꯗꯤ ꯇꯈꯦꯜꯂꯩ ꯂꯩꯔꯥꯡ ꯑꯗꯨ ꯊꯥꯈꯤꯗ꯭ꯔꯦ꯫ ꯑꯣꯏ ꯊꯪꯕꯒꯤ ꯅꯥꯞꯄꯗ ꯑꯗꯨꯃꯛ ꯆꯤꯟꯗꯨꯅ ꯂꯩ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯁꯨ ꯃꯈꯜ ꯃꯈꯜꯒꯤ ꯂꯩꯔꯥꯡꯁꯨ ꯊꯥꯏ꯫ ꯂꯩꯔꯥꯡꯁꯤꯡꯒꯤ ꯅꯨꯡꯁꯤꯕ ꯂꯩꯅꯝ ꯑꯗꯨꯗ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯇꯞꯅ ꯁꯣꯛꯇꯨꯅ ꯀꯥꯈꯠꯂꯛꯄꯒ ꯃꯥꯡꯗ ꯂꯦꯞꯂꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯎꯕꯗ ꯃꯦꯂꯩ ꯏꯈꯪ ꯈꯪꯅ ꯁꯅꯥꯕꯨꯜ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯈꯤ꯫ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯇꯞꯂꯞꯅ ꯂꯩꯁꯅꯥ ꯈꯛ ꯇꯥꯅꯅꯕ ꯃꯑꯣꯡꯗ ꯆꯤꯔꯣꯜꯒꯨꯝꯅ ꯍꯥꯏꯔꯛꯏ ꯃꯦꯂꯩ꯫ "ꯂꯩꯁꯅꯥ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯅꯤꯡꯊꯧ ꯄꯣꯏꯔꯩ ꯍꯥꯏꯕꯗꯨꯅꯤ"꯫ ꯍꯥꯏꯔꯝꯂꯒ ꯁꯅꯥꯕꯨꯟ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯈꯨꯝꯀꯠꯇꯨꯅ "ꯏꯅꯤꯡꯊꯧ, ꯁꯒꯣꯜꯊꯛꯇ ꯇꯣꯡꯂꯝꯕ ꯄꯣꯏꯔꯩ"꯫ ꯂꯩꯃꯥꯏꯗ ꯇꯞꯅ ꯀꯨꯝꯊꯔꯛꯇꯨꯅ ꯂꯩꯁꯅꯥꯗ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯁꯈꯦꯟ ꯕꯤꯅꯨꯖꯥ, ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ"꯫ "ꯂꯩꯁꯅꯥ, ꯂꯩꯁꯅꯥ ꯍꯥꯏꯅ ꯀꯧꯖꯩꯌꯦ ꯏꯅꯤꯡꯊꯧ"꯫ ꯄꯣꯏꯔꯩ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ "ꯌꯥꯝ ꯐꯖꯩ꯫ ꯅꯍꯥꯛꯄꯨ ꯈꯨꯜ ꯑꯁꯤꯗꯒꯤꯔꯥ? ꯀꯅꯥꯒꯤ ꯃꯆꯥꯅꯣ"꯫ "ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯒꯤ"꯫ ꯍꯥꯏꯕꯒ ꯇꯨꯡꯗꯒꯤ "ꯂꯩꯁꯅꯥ, ꯂꯣꯏꯔꯕꯣ? ꯂꯣꯏꯔꯗꯤ ꯆꯠꯅꯕ ꯇꯧꯔꯁꯤ"꯫ ꯄꯨꯂꯞ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯂꯨꯋꯥꯡ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯋꯥꯡ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ "ꯏꯅꯤꯡꯊꯧ"꯫ ꯄꯣꯏꯔꯩ ꯂꯨꯋꯥꯡꯗ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯂꯝꯗꯨꯅ ꯁꯒꯣꯜꯊꯛꯇ ꯁꯥꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯀꯥꯈꯠꯇꯨꯅ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃ ꯂꯩꯁꯅꯥꯗ ꯌꯦꯡꯗꯨꯅ ꯅꯣꯛꯂꯝꯂꯒ ꯀꯣꯅꯨꯡ ꯇꯝꯅ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯈꯤ꯫ "ꯀꯃꯥꯏꯅ ꯊꯦꯡꯅꯔꯨꯏꯅꯣ"꯫ ꯃꯦꯂꯩꯅ "ꯈꯪꯗꯤꯌꯦ, ꯏꯁꯤꯡ ꯁꯣꯛꯄ ꯀꯥꯈꯠꯂꯛꯄꯒ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤꯅꯤ꯫ ꯑꯩꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯅ ꯁꯅꯥꯕꯨꯟꯒ ꯊꯥꯗꯔꯤꯅꯤ꯫ ꯂꯣꯏꯅ ꯀꯣꯞꯄꯝ ꯇꯥꯔꯦ ꯇꯧꯔꯤꯁꯤ"꯫ "ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯊꯦꯡꯉꯦ, ꯅꯨꯃꯤꯠ ꯇꯥꯔꯛꯑꯦ"꯫ "ꯑꯩ ꯏꯁꯤꯡ ꯁꯣꯛꯂꯛꯈꯤꯒꯦ"꯫ "ꯈꯪꯕꯗ ꯂꯣꯏ ꯍꯥꯏꯗꯣꯛꯈ꯭ꯔꯦ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯂꯩꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯗꯨꯅ ꯏꯁꯤꯡꯗꯣ ꯑꯃꯨꯛ ꯁꯣꯛꯂꯒ "ꯌꯥꯔꯦ ꯌꯥꯔꯦ, ꯁꯤ ꯑꯣꯏꯗꯤ ꯆꯠꯍꯧꯔꯁꯤ꯫ ꯍꯤꯡꯆꯥꯕ ꯃꯥꯟꯕ ꯐꯠꯇꯕ ꯅꯤꯡꯊꯧꯗꯣ ꯑꯃꯨꯛ ꯂꯥꯛꯑꯗꯤ ꯐꯔꯛ ꯑꯃꯨꯛ ꯇꯥꯅꯔꯅꯤ"꯫ ꯂꯨꯋꯥꯡꯅ "ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯍꯦ"꯫ "ꯀꯅꯥꯒ"꯫ "ꯐꯤꯗꯝꯒ"꯫ ꯃꯦꯂꯩ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ "ꯀꯔꯤ? ꯑꯩꯕꯨ ꯃꯗꯨꯒꯤ ꯇꯤꯟꯊ꯭ꯔꯣꯛ ꯃꯥꯟꯕ ꯅꯨꯄꯥꯗꯨꯒ ꯃꯥꯟꯅꯩꯌꯦꯕ? ꯃꯥꯒ ꯃꯥꯟꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ"꯫ "ꯁꯤꯔꯣꯅꯦ ꯁꯤꯔꯣꯅꯦ, ꯑꯝꯇ ꯌꯦꯡꯒꯦ"꯫ ꯃꯦꯂꯩ ꯏꯈꯪ ꯈꯪꯉꯤ꯫ ꯐꯤꯗꯝꯁꯨ ꯅꯥꯄꯤ ꯃꯔꯛꯇ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯊꯣꯔꯛꯂꯒ "ꯀꯩꯑꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯌꯦꯅꯈꯥ ꯄꯧꯗꯥꯕꯤ ꯑꯃ ꯂꯩꯔꯝꯃꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯕꯅꯤ"꯫ "ꯅꯣꯏ ꯑꯅꯤꯅ ꯊꯣꯛꯄ ꯇꯧꯍꯧꯔꯣ, ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯆꯠꯂꯦ꯫ ꯑꯗꯣ ꯐꯤꯗꯝ, ꯃꯦꯂꯩꯗꯣ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯃꯣ"꯫ "ꯍꯣꯏ, ꯌꯥꯏꯌꯦ"꯫ ꯃꯦꯂꯩ ꯁꯅꯥꯕꯨꯟꯗꯨ ꯈꯖꯤꯛ ꯊꯥꯡꯀꯠꯂꯒ ꯐꯤꯗꯝꯗ ꯁꯨꯔꯝꯃꯤ ꯑꯗꯨꯒ ꯒꯝ ꯒꯝ ꯆꯠꯈꯤ꯫ ꯐꯤꯗꯝꯅ "ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯇꯧꯕꯤꯗꯕꯁꯤꯗ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯦ"꯫
ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯃꯤꯂꯩꯕꯨ ꯇꯥꯟꯅꯈꯤ꯫ ꯂꯝꯕꯤ ꯂꯥꯛꯄꯗ ꯂꯨꯋꯥꯡꯅ ꯂꯩꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯁꯅꯥ, ꯀꯩ ꯍꯥꯏꯒꯦ? ꯋꯥꯕ꯭ꯔꯥ? ꯁꯅꯥꯕꯨꯟꯗꯣ ꯑꯩ ꯄꯨꯕꯤꯌꯨꯔꯥ? ꯋꯥꯗꯦꯗ, ꯁꯤꯒꯨꯝꯕꯁꯤꯗꯤ ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ꯫ ꯑꯗꯨ ꯁꯅꯥ, ꯂꯩꯁꯅꯥꯁꯨ ꯂꯨꯋꯥꯡꯗ ꯌꯦꯡꯂꯛꯏ, ꯃꯈꯥ ꯇꯥꯔꯛꯏ ꯂꯨꯋꯥꯡ, ꯍꯌꯦꯡ ꯃꯈꯩꯗꯤ ꯍꯧꯖꯤꯛꯀꯤ ꯅꯤꯡꯊꯧꯗꯣ ꯑꯗꯨ ꯎꯔꯕꯗꯤꯅꯦ, ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯊꯩꯗꯣꯛꯑꯒ ꯂꯥꯛꯎꯀꯣ꯫ ꯀꯩꯒꯤꯅꯣ ꯗꯗꯥ? ꯑꯎ ꯑꯎꯕ ꯅꯨꯄꯤ ꯄꯥꯝꯕ ꯅꯤꯡꯊꯧꯅꯤ꯫ ꯂꯩꯁꯅꯥ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯆꯠꯂꯤ꯫ ꯑꯅꯤꯗꯨ ꯄꯨꯟꯅ ꯃꯌꯨꯝꯗ ꯆꯪꯂꯛꯂꯤ꯫ ꯁꯣꯝꯗꯅ ꯄꯣꯏꯔꯩ ꯅꯤꯡꯊꯧ ꯐꯝꯕꯥꯜꯗꯨꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ꯫ ꯂꯩꯁꯅꯥꯒꯨꯝꯅ ꯐꯖꯕ ꯅꯨꯄꯤꯗꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯂꯩ ꯃꯁꯤꯖꯁꯤꯡ ꯑꯗꯨꯁꯨ ꯁꯛꯇꯝ ꯂꯣꯏꯅ ꯅꯤꯡꯊꯤꯖꯩ, ꯑꯗꯨꯕꯨ ꯂꯩꯁꯅꯥꯒꯨꯝꯅ ꯐꯖꯕꯤ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯂꯩꯔꯤꯕ ꯃꯅꯥꯏ ꯑꯃ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯕ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯄꯨꯝꯕ ꯇꯧꯍꯜꯂꯣ꯫ ꯐꯒꯅꯤ ꯅꯤꯡꯊꯧ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯊꯣꯛꯈꯤ꯫ ꯃꯥꯏꯊꯣꯡꯗ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯂꯩꯔꯤꯕ ꯐꯝꯕꯥꯜ ꯑꯗꯨꯗ ꯑꯃꯨꯛ ꯐꯝꯊꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨꯁꯨ ꯌꯧꯔꯛꯂꯤ꯫ ꯂꯥꯏ ꯂꯧꯈꯠꯇꯨꯅ ꯂꯥꯏ ꯍꯔꯥꯎꯕꯨꯡ ꯇꯝꯅ ꯄꯨꯈꯠꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯖꯤꯟꯈꯤ꯫ ꯅꯣꯡꯉꯥꯜꯂꯛꯂꯤ꯫ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯍꯩꯔꯨꯛ ꯀꯥꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯅꯤꯡꯊꯤꯅ ꯏꯔꯨꯖꯗꯨꯅ ꯑꯁꯦꯡꯕ ꯐꯤ ꯁꯦꯠꯇꯨꯅ ꯂꯨꯋꯥꯡꯁꯨ ꯊꯣꯔꯛꯂꯤ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯎꯔꯛꯏ ꯍꯧꯔꯤꯕ ꯀꯕꯣꯛꯂꯩ ꯄꯥꯝꯕꯤ ꯑꯗꯨꯗ ꯉꯧꯔꯣꯛ ꯉꯧꯅ ꯁꯥꯠꯂꯤꯕ ꯀꯕꯣꯛꯂꯩꯁꯤꯡꯒꯤ ꯃꯔꯛꯇ ꯇꯅꯧ ꯇꯅꯧꯕ ꯃꯥꯏꯊꯣꯡꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯀꯕꯣꯛꯂꯩ ꯍꯦꯛꯂꯤꯕꯗꯣ꯫ ꯂꯨꯋꯥꯡ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯀꯥꯎꯗꯨꯅ ꯂꯩꯁꯅꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯂꯩꯃ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯟꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯏ꯫ ꯂꯩꯁꯅꯥꯅ ꯂꯩꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯩꯃ ꯐꯥꯎꯕ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯌꯦꯡꯂꯝꯂꯒ ꯂꯩꯃ ꯈꯧꯗꯦꯝꯂꯛꯏ꯫ ꯂꯨꯋꯥꯡ ꯏꯈꯪ ꯈꯪꯅ ꯃꯃꯤꯠꯇꯨ ꯐꯠ ꯀꯨꯞꯂꯒ ꯃꯃꯥꯏꯗꯨ ꯅꯥꯀꯜ ꯑꯃꯗ ꯂꯩꯊꯣꯛꯈꯤ꯫ ꯂꯩꯃ ꯃꯆꯥꯗ ꯂꯛꯅꯗꯨꯅ, ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯃꯁꯦꯛ ꯃꯉꯥꯜ ꯂꯩꯈ꯭ꯔꯕ ꯊꯥꯖ ꯑꯃꯅ ꯉꯥꯟꯊꯣꯏꯔꯕꯗ ꯀꯅꯥꯒꯤ ꯃꯤꯅ ꯌꯦꯡꯂꯣꯏ ꯍꯥꯏꯕꯒꯦ? ꯑꯗꯨꯕꯨꯅꯦ, ꯏꯆꯥꯅ ꯈꯤꯠ ꯍꯦꯟꯖꯤꯜꯂꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯣꯛꯇꯨꯅ ꯊꯣꯔꯛꯂꯤ ꯂꯩꯃ꯫ ꯂꯨꯋꯥꯡꯁꯨ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯃꯃꯥꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯂꯩꯃꯅ, ꯕꯦꯝꯃ, ꯂꯣꯏꯔꯕꯣ? ꯂꯣꯏꯔꯦ ꯏꯃꯥ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯍꯣꯏ ꯃꯥ꯫ ꯂꯩꯃꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯤ꯫ ꯑꯅꯤꯗꯨꯅ ꯇꯨꯡ ꯏꯟꯅꯕꯅꯤ꯫ ꯂꯨꯋꯥꯡ ꯆꯤꯔꯣꯜ ꯑꯣꯏꯅ ꯍꯥꯏꯔꯛꯏ, ꯁꯅꯥ, ꯇꯈꯦꯜꯂꯩ ꯅꯥꯆꯣꯝ ꯋꯥꯠꯂꯤ꯫ ꯂꯩꯁꯅꯥꯗꯨ ꯇꯞꯅ ꯂꯨꯋꯥꯡ ꯈꯛ ꯇꯥꯅꯅꯕ ꯃꯑꯣꯡꯗ, ꯗꯗꯥꯅ ꯍꯦꯛꯁꯨ ꯍꯦꯛꯇꯅ ꯀꯥꯏꯗꯒꯤ ꯇꯈꯦꯜꯂꯩꯅꯣ? ꯅꯍꯥꯟ ꯍꯦꯛꯈ꯭ꯔꯤꯗꯨꯗꯤ꯫ ꯅꯍꯥꯟ ꯍꯦꯛꯄꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯆꯤꯟꯅꯕ ꯌꯥꯒꯗ꯭ꯔꯣ? ꯌꯥꯔꯦꯁꯦ, ꯑꯩ ꯍꯧꯖꯤꯛ ꯍꯦꯛꯂꯛꯑꯒꯦ꯫ ꯑꯁ꯭ꯋꯥꯏꯗꯅꯦ ꯇꯈꯦꯜꯂꯩ ꯌꯥꯝ ꯁꯥꯠꯄꯅꯤ꯫ ꯂꯩꯁꯅꯥ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯆꯠꯂꯤ꯫ ꯁꯨꯝ ꯂꯥꯛꯄꯗ ꯇꯟꯖꯥ ꯆꯥꯅꯅ ꯊꯥꯖꯒ ꯐꯤꯗꯝꯒꯁꯨ ꯊꯣꯛꯂꯛꯏ꯫ ꯂꯩꯃꯅ, ꯊꯥꯖ, ꯅꯪꯁꯨ ꯊꯣꯛꯂꯛꯂꯕ꯭ꯔꯣ? ꯍꯣꯏ ꯏꯆꯦ, ꯊꯣꯔꯛꯑꯦ꯫ ꯂꯩꯃꯅ, ꯑꯗꯨꯗꯤꯅꯦ ꯄꯨꯟꯅ ꯍꯦꯛꯇ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯂꯥꯛꯑꯣ꯫ ꯍꯣꯏ ꯏꯆꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯇꯨꯡꯗꯒꯤ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯏ ꯃꯦꯂꯩꯁꯨ꯫ ꯉꯥꯏꯈꯨꯋꯣ! ꯏꯊꯟꯗ ꯊꯅꯝꯃꯒꯦ ꯍꯥꯏꯔꯣ? ꯅꯣꯏ ꯂꯣꯏꯅ ꯍꯧꯅꯔꯒ ꯑꯩꯅ ꯀꯩꯒꯤ ꯊꯅꯝꯃꯤꯅꯣꯕ? ꯑꯁꯤꯒꯤ ꯆꯔꯣꯏ ꯑꯃꯣꯝꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦꯅꯦ꯫ ꯂꯩꯃꯒ ꯊꯥꯖꯒꯅ ꯃꯥꯡ ꯊꯪꯗꯨꯅ ꯆꯠꯄꯅꯤ꯫ ꯑꯍꯨꯝꯗꯨꯅ ꯇꯨꯡꯗ ꯂꯥꯛꯍꯧꯕ ꯑꯣꯏꯕꯅ ꯂꯩꯃ ꯍꯣꯏꯅ ꯃꯤꯂꯩ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨ ꯈꯪꯗꯦ꯫ ꯂꯨꯋꯥꯡꯅ, ꯐꯤꯗꯝ, ꯑꯍꯜ ꯌꯥꯎꯔꯤꯀꯣ, ꯀꯥꯔꯟ ꯉꯥꯡꯅꯔꯛꯀꯅꯨꯀꯣ꯫ ꯃꯥꯅ ꯉꯥꯡꯉꯛꯇ꯭ꯔꯗꯤ ꯑꯩꯁꯨ ꯇꯨꯃꯤꯟ ꯂꯩꯅꯤ꯫ ꯃꯤꯂꯩ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯤꯗꯝꯒꯤ ꯃꯅꯒꯟꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯗꯨꯅ, ꯑꯩꯒꯁꯦ ꯍꯧꯔꯝꯗꯦꯅꯦ ꯅꯪ! ꯑꯌꯣ, ꯅꯥꯌꯦ ꯍꯤꯡꯆꯥꯕꯤ, ꯅꯈꯨꯠ ꯆꯩꯔꯣꯡ ꯃꯥꯟꯕꯗꯨꯅ ꯍꯦꯛꯇ ꯊꯥꯔꯛꯏꯅꯦ꯫ ꯊꯥꯅꯤꯡꯗꯅ ꯊꯥꯔꯤꯕ꯫ ꯂꯨꯋꯥꯡꯅ, ꯏꯃꯥ ꯍꯣꯏ ꯌꯥꯎꯔꯤꯀꯣ ꯃꯤꯂꯩ, ꯇꯨꯃꯤꯟ ꯂꯩꯖꯧ꯫ ꯍꯥ? ꯏꯃꯥ ꯍꯣꯏꯁꯨ ꯌꯥꯎꯔꯛꯄ꯭ꯔꯥ? ꯑꯁ, ꯀꯥꯏ ꯂꯩꯍꯧꯔꯒꯦ ꯃꯣꯏꯗꯤ? ꯂꯩꯍꯧꯕ ꯅꯠꯇꯦ, ꯃꯥꯡꯗ ꯆꯠꯈ꯭ꯔꯕꯅꯤ꯫ ꯃꯦꯂꯩ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯩ꯫ ꯎꯔꯛꯏ ꯈꯔ ꯂꯥꯞꯇꯛꯅ ꯍꯧꯔꯤꯕ ꯇꯈꯦꯜꯂꯩ ꯑꯗꯨ꯫ ꯂꯨꯋꯥꯡ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯃ ꯍꯦꯛꯂꯒ ꯂꯩꯁꯅꯥꯒꯤ ꯅꯥꯞꯄꯗ ꯆꯤꯟꯕꯤꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯦꯂꯩꯗꯤ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯏ꯫ ꯐꯤꯗꯝꯅ ꯃꯦꯂꯩꯒꯤ ꯃꯌꯥꯗꯣ ꯃꯈꯨꯠꯅ ꯇꯧꯗꯨꯅ ꯎꯝꯁꯤꯜꯍꯜꯂꯤ, ꯑꯗꯨꯒ ꯇꯞꯅ, ꯃꯤꯒꯤ ꯑꯁꯤꯒꯨꯝꯕ ꯌꯦꯡꯉꯒ ꯅꯌꯥꯗꯣ ꯀꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯑꯩꯉꯣꯟꯗꯁꯨ ꯆꯤꯜꯂꯛꯑꯣ ꯍꯥꯏꯌꯨ, ꯑꯄꯪꯕꯤ꯫
ꯑꯗꯨ ꯈꯪꯉꯗꯤ ꯅꯪ ꯀꯣꯛ ꯆꯤꯜꯂꯛꯄ ꯀꯩꯗꯧꯒꯦ? ꯑꯌꯥ, ꯑꯁꯦꯡꯕꯒꯤꯔꯣ? ꯑꯗꯨꯗꯤ ꯆꯤꯟꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯈꯦꯜꯂꯩ ꯑꯃ ꯄꯠ ꯊꯠꯇꯨꯅ ꯃꯦꯂꯩꯗ ꯆꯤꯟꯕꯤꯔꯛꯏ꯫ ꯃꯦꯂꯩꯁꯨ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯐꯤꯗꯝꯗ ꯌꯦꯡꯂꯛꯏ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗ ꯂꯨꯋꯥꯡꯒ ꯂꯩꯁꯅꯥꯒꯗꯤ ꯇꯨꯃꯤꯟ ꯅꯣꯛꯏ꯫ ꯂꯨꯋꯥꯡꯅ ꯌꯥꯔꯦꯗ, ꯍꯩꯔꯨꯛ ꯀꯥꯕ ꯂꯥꯛꯏꯔꯥ ꯅꯥꯆꯣꯝ ꯆꯤꯟꯅꯕ ꯂꯥꯛꯏꯔꯥ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯏꯁ, ꯅꯪꯗꯤ? ꯑꯩꯅ ꯑꯩ, ꯅꯪꯅ ꯅꯪ꯫ ꯅꯪꯒ ꯑꯩꯒ ꯃꯥꯟꯅꯕ ꯌꯥꯕ꯭ꯔꯣ? ꯑꯣ ꯊꯦꯡꯉꯦ, ꯆꯠꯂꯁꯦ꯫ ꯂꯩꯁꯅꯥꯅ ꯃꯦꯂꯩ ꯂꯥꯛꯑꯣ꯫ ꯃꯦꯂꯩꯁꯨ ꯂꯩꯁꯅꯥꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯇꯨꯡꯗ ꯇꯞꯂꯤ ꯇꯞꯂꯤ ꯂꯥꯛꯍꯧꯏ꯫ ꯁꯨꯝ ꯂꯥꯛꯄꯅ ꯂꯥꯏꯕꯨꯡ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯍꯩ ꯂꯩ ꯄꯨꯝꯕ ꯀꯠꯆꯗꯨꯅ ꯈꯨꯔꯨꯝꯂꯝꯂꯒ ꯊꯣꯔꯛꯂꯤ꯫ ꯃꯌꯨꯝ ꯍꯦꯛ ꯍꯜꯂꯛꯄꯒ ꯆꯥꯛ ꯆꯥꯊꯣꯛꯅꯗꯨꯅ ꯍꯣꯔꯦꯟꯒꯤ ꯀꯦꯕ ꯍꯧꯅꯈ꯭ꯔꯦ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ꯫ ꯂꯨꯋꯥꯡꯅ ꯁꯅꯥ, ꯅꯪꯕꯨ ꯌꯥꯝ ꯋꯥꯠꯂꯤ ꯍꯥꯏꯕꯅꯤ꯫ ꯍꯧꯖꯤꯛꯇꯒꯤ ꯀꯦꯔꯤꯗꯨꯕꯨ ꯀꯩꯗꯧꯗꯣꯏꯅꯣ? ꯗꯗꯥ, ꯃꯤ ꯂꯣꯏꯅ ꯀꯦꯅꯍꯧꯔꯕꯅꯤ, ꯌꯦꯡꯕ ꯆꯠꯂꯣ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯂꯩꯁꯅꯥ ꯈꯨꯝꯂꯛꯇꯦ, ꯀꯦꯔꯤꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤ꯫ ꯀꯦꯕ ꯂꯣꯏꯔꯛꯄꯗ ꯂꯥꯏ ꯍꯔꯥꯎꯕ ꯍꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯅꯨꯄꯤꯁꯤꯡꯗꯨ ꯊꯦꯡꯂꯦ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯅꯩ꯫ ꯐꯤ ꯁꯠ ꯁꯠ ꯁꯦꯠꯇꯨꯅ ꯊꯣꯔꯛꯂꯦ꯫ ꯂꯨꯋꯥꯡꯗꯤ ꯏꯃꯨꯡꯗ ꯇꯧꯔꯤꯕꯗꯨ ꯌꯦꯡꯅꯤꯡꯗ꯭ꯔꯗꯨꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯨꯡꯗꯒꯤ ꯇꯞꯅ ꯀꯧꯔꯛꯏ, ꯗꯗꯥ, ꯑꯩ ꯐꯖꯕ꯭ꯔꯥ? ꯂꯨꯋꯥꯡꯁꯨ ꯈꯣꯟꯖꯦꯜꯗꯨꯗ ꯇꯞꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ, ꯂꯦꯞꯂꯝꯃꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ꯫ ꯇꯉꯥꯡ ꯇꯉꯥꯡꯕ ꯆꯤꯟꯕꯥꯜ, ꯇꯔꯥꯎ ꯇꯔꯥꯎꯕ ꯃꯤꯁꯅꯥ ꯊꯝꯕꯥꯜ ꯑꯅꯤ, ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯂꯤꯈꯣꯡꯁꯤꯡ, ꯅꯝꯂꯤ ꯂꯥꯏꯕꯛꯇ ꯃꯥꯂꯦꯝ ꯂꯩꯁꯥ, ꯉꯔꯥꯡ ꯂꯩꯔꯛꯈꯤꯕ ꯑꯍꯟꯕ ꯐꯤ ꯑꯗꯨꯒ ꯅꯥꯞꯄꯗ ꯇꯈꯦꯜꯂꯩ ꯅꯥꯆꯣꯝ, ꯍꯦꯜꯂꯣꯏ ꯑꯗꯨꯉꯩꯒꯤ ꯃꯣꯏꯔꯥꯡꯒꯤ ꯊꯣꯏꯕꯤ ꯃꯍꯥꯛꯅ꯫ ꯂꯨꯋꯥꯡꯅ ꯐꯖꯩ, ꯌꯥꯝ ꯐꯖꯩ꯫ ꯑꯗꯨ ꯁꯅꯥ, ꯅꯪ ꯉꯟꯅ ꯍꯜꯂꯛꯅꯕ ꯇꯧꯀꯣ꯫ ꯗꯗꯥ, ꯅꯪ ꯂꯥꯛꯑꯣꯏꯗ꯭ꯔꯣ? ꯑꯩꯗꯤ ꯐꯤꯗꯝꯒ ꯍꯣꯔꯦꯟ ꯀꯣꯟꯅ ꯂꯥꯛꯑꯒꯦ꯫ ꯉꯥꯡꯅꯔꯤꯉꯩꯗ ꯂꯩꯃꯁꯨ ꯊꯣꯔꯛꯂꯤ ꯃꯆꯥꯗ ꯑꯣꯟꯁꯤꯜꯂꯒ꯫ ꯕꯨꯡꯉꯣ, ꯅꯪꯕꯨ ꯍꯣꯔꯦꯟ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯍꯥꯏꯔꯤꯔꯣ? ꯍꯣꯏ ꯃꯥ, ꯑꯩ ꯐꯤꯗꯝꯒ ꯄꯨꯟꯅ ꯑꯣꯏꯅ ꯂꯥꯛꯑꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤꯅꯦ ꯏꯃꯥ ꯍꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯃꯥ꯫ ꯅꯨꯄꯤ ꯑꯅꯤꯗꯨ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯈ꯭ꯔꯤ꯫ ꯂꯨꯋꯥꯡꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯉꯥꯏꯍꯥꯛ ꯍꯤꯞꯄꯤ꯫ ꯍꯤꯞꯅ ꯍꯤꯞꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ꯫ ꯃꯇꯝꯗꯤ ꯁꯨꯝ ꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯐꯤꯗꯝꯁꯨ ꯊꯣꯡꯒꯥꯜꯗꯒꯤ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯪꯉꯛꯏ꯫ ꯂꯨꯋꯥꯡ! ꯂꯨꯋꯥꯡ! ꯁꯤꯔꯕꯣ? ꯅꯨꯄꯤꯒ ꯂꯣꯏ ꯆꯠꯈ꯭ꯔꯦ, ꯁꯠ ꯁꯠ ꯇꯧꯔꯣ, ꯖꯒꯣꯏ ꯌꯦꯡꯕꯇꯪ ꯍꯧꯔꯔꯣꯏꯌꯦ꯫ ꯂꯨꯋꯥꯡ ꯇꯨꯝꯂꯝꯕꯗꯨ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯑꯁ ꯂꯩꯔꯝꯃꯣ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯁꯣꯝꯗꯅ ꯄꯣꯏꯔꯩ ꯅꯤꯡꯊꯧ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯌꯥꯝꯗꯨ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯅꯩ꯫ ꯅꯤꯡꯊꯤꯅ ꯃꯥꯒꯤ ꯃꯥꯒꯤ ꯑꯣꯏꯅ ꯈꯥꯛꯂꯕ ꯂꯩꯇꯦꯡꯒꯤ ꯐꯝꯕꯥꯜ ꯑꯗꯨ ꯊꯥꯗꯨꯅ ꯐꯝꯃꯤ꯫ ꯃꯃꯤꯠ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯎꯔꯛꯏ, ꯇꯅꯧ ꯇꯅꯧꯕꯤ ꯈꯨꯠꯁꯥꯅ ꯊꯦꯛꯅ ꯅꯧꯅ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯂꯤꯕ, ꯃꯥꯏꯊꯣꯡꯅ ꯃꯣꯃꯣꯟ ꯃꯣꯃꯣꯟ, ꯈꯣꯡꯒꯤ ꯇꯥꯟ ꯇꯞꯅ ꯇꯞꯅ ꯊꯥꯗꯨꯅ ꯖꯒꯣꯏ ꯁꯥꯔꯤꯕꯗꯨ ꯎꯔꯨꯕꯗ ꯄꯣꯏꯔꯩ ꯆꯤꯟꯕꯥꯜ ꯑꯗꯨ ꯆꯤꯡꯂꯞ ꯅꯣꯛꯇꯨꯅ ꯃꯅꯥꯏ ꯑꯃꯗ ꯆꯤꯔꯣꯜ ꯇꯧꯈꯤ꯫ ꯖꯒꯣꯏ ꯉꯥꯏꯍꯥꯛ ꯁꯥꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯊꯥꯖꯗꯤ ꯌꯥꯎꯔꯛꯇ꯭ꯔꯤ꯫ ꯃꯦꯂꯩ, ꯂꯩꯁꯅꯥ ꯑꯃꯗꯤ ꯂꯩꯃꯒ ꯄꯨꯟꯅ ꯊꯣꯔꯛꯂꯤ꯫ ꯃꯌꯨꯝꯗ ꯍꯟꯅꯅꯕ ꯍꯥꯏꯗꯨꯅ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯀꯗꯣꯝꯗꯒꯤ ꯂꯥꯛꯈꯤꯕꯅꯣ ꯈꯪꯍꯧꯗꯦ ꯄꯣꯏꯔꯩꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯊꯠꯇꯨꯅ ꯂꯩꯈꯤ꯫ ꯁꯣꯝꯗꯅ ꯂꯨꯋꯥꯡ ꯐꯤ ꯁꯦꯠꯄ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯄ ꯍꯧꯔꯛꯂꯤ꯫ ꯊꯠꯆꯤꯜꯂꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯃꯦꯂꯩꯅ ꯄꯣꯏꯔꯩꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯅꯣ ꯏꯅꯤꯡꯊꯧꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯦ ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛꯎ꯫ ꯄꯣꯏꯔꯩ ꯀꯔꯦꯝꯅꯅ ꯅꯪ ꯇꯨꯃꯤꯟ ꯂꯩ꯫ ꯂꯩꯁꯅꯥ, ꯅꯪ ꯑꯩꯒ ꯀꯣꯅꯨꯡꯗ ꯆꯠꯂꯁꯤ꯫ ꯂꯩꯁꯅꯥ ꯁꯥꯎꯅ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯋꯥꯈꯜ, ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕꯗ ꯑꯗꯨꯛ ꯌꯥꯝꯅ ꯂꯦꯝꯖꯗꯕ, ꯊꯨꯏ ꯇꯨꯀꯠꯆꯩ꯫ ꯂꯩꯃꯅ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯎ꯫ ꯑꯎ ꯑꯎꯕ ꯅꯨꯄꯤ ꯂꯦꯝꯅ ꯊꯥꯗꯕꯒꯤ ꯂꯝꯆꯠꯇꯣ ꯊꯥꯗꯣꯛꯄꯤ꯫ ꯄꯣꯏꯔꯩ ꯀꯔꯦꯝꯅꯅ ꯅꯣꯛꯂꯝꯂꯒ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯕ ꯍꯧꯔꯛꯏ꯫ ꯂꯩꯁꯅꯥ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯍꯧꯔꯛꯏ꯫ ꯊꯥꯗꯣꯛꯑꯣ! ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ! ꯏꯃꯥ! ꯃꯦꯂꯩ! ꯊꯥꯗꯣꯛꯑꯣ! ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ! ꯃꯦꯂꯩ ꯈꯣꯡꯀꯥꯞ ꯑꯃ ꯊꯥꯡꯖꯤꯟꯒꯦ ꯇꯧꯕꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯠꯈ꯭ꯔꯤ꯫ ꯂꯩꯁꯅꯥ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯄꯣꯏꯔꯩꯗ ꯁꯥꯐꯨ ꯀꯟꯅ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ꯫ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯗꯕ ꯅꯪꯗꯤꯅꯦ! ꯅꯤꯡꯊꯧꯒꯤ ꯐꯝꯗꯣ ꯊꯥꯗꯣꯛꯑꯣ! ꯀꯔꯤ ꯇꯧꯕꯒꯤ ꯐꯝꯕꯥꯜ ꯑꯗꯨ ꯀꯣꯟꯗꯨꯅ ꯂꯩꯔꯤꯕꯒꯦ? ꯅꯈꯣꯏ ꯑꯃ ꯂꯩꯕꯒꯤ
ꯑꯀꯤꯕ ꯀꯣꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯈꯣꯏ ꯎꯕꯗ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯗꯤ ꯑꯀꯤꯕ ꯄꯣꯛꯂꯦ꯫ ꯃꯌꯥꯝꯕꯨ ꯉꯥꯛ ꯁꯦꯟꯅꯅꯕ ꯂꯩꯕ ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯂꯩꯄꯥꯛ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯀꯗ꯭ꯔꯥ? ꯄꯣꯏꯔꯩ ꯑꯁꯥꯎꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯂꯩꯁꯅꯥꯕꯨ ꯌꯦꯡꯂꯝꯂꯒ ꯈꯨꯄꯥꯛꯅ ꯇꯅꯧ ꯇꯅꯧꯕꯤ ꯈꯖꯥꯏ ꯑꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯊꯥꯖꯤꯟꯈꯤ꯫ ꯋꯥꯈꯜ ꯃꯥꯅ ꯃꯥꯡꯂꯝꯗꯥꯏ ꯇꯠꯇꯅ ꯁꯣꯜꯂꯝꯃꯤ ꯃꯍꯥꯛꯄꯨ꯫ ꯗꯗꯥ, ꯑꯩꯕꯨ ꯈꯟꯕ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ? ꯅꯪ ꯂꯥꯛꯑꯣ ꯗꯗꯥ, ꯅꯪ ꯂꯥꯛꯑꯣ꯫ ꯇꯞꯅ ꯎꯏꯁꯤꯟꯈꯤꯕ ꯏꯕꯦꯝꯃ ꯃꯥꯒꯤ ꯃꯤꯁꯅꯥꯗꯒꯤ ꯇꯥꯔꯛꯏ ꯃꯔꯤꯛ ꯆꯥꯎꯕ ꯄꯤꯔꯥꯡ ꯑꯃ꯫ ꯑꯔꯣꯏꯕ ꯋꯥꯍꯩ ꯑꯣꯏꯅ ꯆꯤꯟꯕꯥꯜ ꯃꯥꯅ ꯁꯣꯟꯈꯤ ꯅꯥꯁꯣꯟꯅꯅ꯫ ꯗꯗꯥ꯫ ꯋꯥꯈꯜ ꯃꯥꯡꯂꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯒ ꯁꯒꯣꯜ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯈꯤ꯫